Maya Wahamata Kanglei Thagatchari, Ngasisu, Mayamidamata Podo Lakchariba, movies Mamina, Hippi. Movies the Tatu Hindona, Saktam Lang Living Marakta, Amukta Maliada Saktamda, Digangana Suryavansi, Hippi, Elias Devdaski Saktamdana, Kartikea, Gumo Konta. Paramatamanga the movies you worry the winner on Selasi, Aduga, movies you worry Bamatam the Karigumba Swikival Kibayabatarugasu, Mayamanga Figan have a from a say Thagatchari. Movies की हॉल प्रेजेंट दाई कोई ओवरफंड लिवासी हिप्पी एलियास देवदास वहाँ से बिल्डिंग अमुगी मथक्ता मथवाई थागद बगी हाइबदी सुसाइड तौदुना सिगदबगी मसा मथंदा मफम मदरा फोन अमु पारगा वरी सनदुना लेबिगी मौंग असि अखोइना ओवरफंगली अदुगा बिल्डिंग अदुगी मखादा माके ममानबसिंगा लोइना माके मबायदसु मखा अदुदा सिगनु मखादा कुमतरो हादुना कौदुना लेबिगी मौंग असि अखोइना ओवरफंगी अदुगा मफम अदुदा मखोइ ममानबसिंगा अदुना मंगोद हारक्लिबासी Nang mafam adudagi sungsarkanu nangoda leba problem sing adu aikoina loina solve tawgani hadun harakki masidagi de aikoina matang sira khambangam lebasi maana karigidamakta suicide tawna bahonaribano haibataragadi maaki koinariba napi amukta malyada hariba napi asina mangon otpane bahemanbadagi khambangam dabadagi maasi sina bahona jaba oidun lerami margidi mafam aduda fire brigade ki missing adu sulaki amasung fire brigade ki migi crane aduda maagna koinariba napi amukta malyada haribadaso Tongladuna kakalakpay mong urba matamda mahang songtharak tawbadu songthabangam kide amasong amuktabu urba matamda mahak yamna ki bahayabadu oike margidi mafam aduda amutana laktuna nangna mafam asira kadaba leriba haiduna hapam matuda madura Hippi na haraglibasi aidi mafam asira phonda wari samsanaduna lakpam matamda mapana se yoksalapani aduga makada mi meyam tilisina karigino haiduna mahaksu kangsinadaba saraduna amuktada yamna kijan halakhi mado wasumna suicide tawbagi program adu cancel tawki amasong Amukta na Hippi bu makara puthaduna lakhe. Marigi mathangi sendana koin overfang livasi Hippi ki boss riba Arvin haribuna pase bu overfangi. Mahaksu mahak officer dura mahake employee singa dubu asaw base karamna khamthawa ngamgani nemthawa ngamgani haiduna control tawba tambiduna lerami. Mado wasumna mafam adru leriba makhoi kalik amana work pressure helapagi thabuk suba ngamdre haiduna harakhe. Adu itaragadi nangna work pressure leba taragasu Yamna komna wakal nungan thabuk subo itaragadi karai subo pami haduna hangpum matamuda football field da kumba itaragadi ngamgani haduna harke adu itaragadi thabuk suri basi football field ni khalagachu football sandari bimi singa da so pressure mayam ko loina football sandari bini marumudra nang so pressure mayam si football field da purga sandari bini khalladuna office da thabuk phajana su haduna harke amsung mapu mayam na cheer up toromi marugi matungda ngaleraga amutana mongona phone toroke haibidi Hippi de phone toroke Margi amutana mangoda charidun harali base ngananu midang nana agi phone pakatri bakari ki noidun harake wafam du taruba matamda somla kan Hippi di kiraduna hajan narami ai ngana dinga dana tumure aduna nangi phone du pakala udre hadun harake aina message mam thaki badadi amta halsri bakari ki noidun harakpa matamuda madu saita hawdre hadun harai adu taragadi nangi message adu sin tawbagi tikholi maduna kamai taw hadun harakpa matamuda mahon haragli base akoi chegino pado aigalimini maramuduna Mahang ngarang phone adu sijina khibani maduna mahana phone adu thalakliba message adu sin to waram ngani hadun haraki wafam adu tabu matamuduna tanjaduna mahaki mobile su mafam durai o nangise aibu yoli bahabduni ni haduna mobile duna Hippi darami adubo Hippi bu kanbiu haduna mobile duna ma ingit tarami madigidi amutan harlibasi mi yemana message tharapu matamda personal orangani natraga oramoi su khangdi kanana mathong sa dabu padu aduga karigidamutuna mahana Nangi phone ko paduna message hangli bade haduna cherakhi pare aduna duore aduga horen numidang waram pung manga ta bam matamuda cafe da laktuna aiga onaga bani haduna lei karigum laktu bataragadi natai charu haduna so mahan Hippi de khelame madigi amuk tai mamanabina amuta directly base karigunu nangna nangi no padu atugyan oli dubo ngalita mangonda problem at piri sa kaigino haduna rakhi wahum mutar bumatamda amuta na directly base karigum baina mangonda sumna tawda bataragadi maga se ai khutina thokkhidribini aduna atopuna pima mu koidun le taragadi kamai tongni maramaduna mahapo ina phajanduna aigi makhala thamna honaribini haduna rakhi wahom je harabu matungda ngasi se nehagi body oidun leremi maramaduna nangla aigi body ga se loina copy bani ni haduna rakhi madula amutana aidi bungau ko wife to uredana maramaduna sawbyadi nangi body se boina makeup tawna bakari tawjo ko haduna rakhi madula tawguda su yare se aigi body ke chocolate ni chaw haduna chocolate atam hom pirami madula Masiki chocolate sidi ai hojik makti charoi agi no paga horin chaminaragi haduna man chocolate du bag tapsin ki madigi nimidang wara matamuda Hippi so restaurant na dura laki mafam adura makoi ni phaminaduna
asum asum wari sanringi matam aduda Hippi da amukana nehana pirakhiba chocolate adu pirami amasong Hippi su chocolate adu uruba matamda yamna pamna yamna hauna chadun lerami mataw adu uruba matamda somna kanda amukta di yamna sawning haibdo ki maramde chocolate si mahana chadu makai makhoi ni chamina duribani haituna khanduna lakhibani adubo chocolate adu mahana mathanduna chathukibi mong uruba matamda yamna sawjaba haibdo ki tanjaduna mafam aduda masak mataw phajaba miyai chelabana pm lakhe mauna Hippi bu uruba matam aduda Hippi bu yamna harawna kawrami mataw adu uruba matamda somna kanda amukta su kainu torisi bahatuna khanduna lerami nupi sigi maming ase siwa kawi aduga maga se matam amada Hippi hoigi yamthangna borami aduba habjikti makhoi manakta lekidre Hippi na nupi da uruba matamda yamna harawbagi mawngada uruba matamda somna kanda amukta di yamna sawning bahibdo ke maramde mahana nupi si uba matamda harawbagi changase yam thina harawkhibai mawngni amukta sumaina harawbasi udribani madagdi Hippi su nupi dugi manakta changchanduna wari saba hole asum wari sanaduna makhoi ni se phone number ga pinarame mataw udu somna kanda amukta di chakpuna loiba habdo ke maakti yamna khamanjali ba habdo wari bani madagdi Hippi na mahake manakta changchalatuna phamtharappa maduda amukta naile kananu mahasibo maduda Hippi na ase akhodi sewanti ni matam amada akhoi yumga thangana lerambani aduga mahak thaini gi matamdadi masak khubhajam tawjani akhoi di angang uri matamda mahak pungaw habdo oramli bani maanaga sari selaga tholakpasidi karida hungukani khubhajamani aduga masamdaga andagulap thelaga tholakpasidi lekai durul deriba nupa khudibak mahaktani yengbasi wafam janga tu tarapa matamda somna kanda amukta di yamna sawning habdo ki amsong ma mafam aduragi chalage haduna tholakpa matamdra maana Hippi na chariba chocolate aduda karigumba khara yanchalama bani haduna haraki habidi methyl bromide yale haduna haraki wafam adu tarapa matamda somna kanda Hippi di yamna pakatpa habdo ki aduga masi cha taragadi ai sidorabra haduna hapum matamda masi cha taragadi nang sigadab nati sunmadagi nupi uba matamda nupa thokpado thopangam loituribani haduna haraki wafam adu tarapa matamda somna kanda Hippi di pakatpana lokhi maramadra mahak sexologist amagi manakta laktuna mahak tanurami doctor du manakta mahak khatu changai aduga mahak laing bhorke doctor du haraklibasi kadawre hadun harake maduda ai si methyl bromide ma agi ni pina pijarakre hadun hare maramadra ai erectile dysfunction oidrobra hadun hakke wafam du tabu matamda karino ne charaklibadu hadun harakpa matamuda methyl bromide hadun hare madudagi di methyl bromide hai pasi chaw kanda masugumba wari si thui habsidi ai tadri wafam du hadra mahana mahake nurse duda methyl bromide cha targadi kari thoki yong hadun harake amasung nurse du noi google di yengba matamuda masidi grow lainaba hidakni na grow lainaba hidak habdu taba matamda somla kanda Hippi di yam harawrami maramdi grow laiduribasi kalai denomdi laiduribani madidi masidi harni hadun harakpadagidi siba tarakalladana makoi mafam aduda Hippi bu obayab ohanki patin kya ohanki somla kandana Hippi di sidurabni haduna matha sadun lerami madidi mafam aduda Hippi gi mamanaba singatu sulaki Hippi gi mamanaba singatu laktuna mamanabuna tawrimi mawng adu yengba ngamdabadagi amukta Maryada da phone tawduna nangna Hippi da kari pijakibno haduna hakki wafam adu taba matamda amukta madigi nupado mi yam usiten aina laknagi yauna laknaramani mangona prank tawbani kaimta yandabani haduna harakki wafam adu taraba matamda somla kanda Hippi di sol hontorok bahibadu oike madigi sin namadana akhoi uba fanglibasi Arvin gi manakta Hippi laktuna wari sanaduna lerami habidi makoi gi boss adu gi manakta laktuna wari sanabani madigi Shankar hariba nupa si mafam adu lakhi habidi mahagasi gundani aduga mafam aduda apta khudingi paisa khaiba lakpani maramadura ma paisa pidi habigi mafam adu lakpati nate ma ke birthday pangthokpa matamuda gift lawba lakni haduna lakhi madigi mafam adu gi yana ba Hippi na mahapu themaga thadokhi madigi numidagi matamda makoi office aduda party matorami party adu weekend ge party ni madigi mafam aduda amutana phone tawputagi ma pakat pagana amutagi manakta chelakpa matamda party ge yawrupane yuga khara thalapane traffic na phakhe traffic adu su yana ba paisa khara piramduna ma mafam adudagi hathu wato gai thawduna lakpa matamda ma yamna wa habdu so ke madagi amutagi memna changpa matamda mafam adura mama palerame mapanu yu thambadu so mahak yu daloga thakchaladuna amutagi manakta lakhe madagi mafam aduda amuktana sari seladuna masamda andagulap thetru lerambi mataw urba matamda yamna ngakpa habdu so ke madagi amuktana mangona haraklibasi ai sikamdog yengu haduna harakhe ahum lu tarba matamda somla kanda Hippi di mai hogai sauke maramde
माना वीकेंड के पार्टी दु हुंदोमे अदुगा लंबीदा ट्रैफिक न महाबु फाबगी लंबीदा पैसा पिरमदुना अमु लालिबनी अदुगा मफम असिदा नंगी सारी दु येंगनबिदमत लालिब्रा हादुना महाक सारखे मफम अदु तरबो मतन सोम नाकंदा अमुता नम सावदुना नंगी सिवा आंटी दुना सेटपा सारी ओइतरगनी नंगदे फजै हादुना येंगमनीने अदुगा सारी असी अइना सेटपा तरगदी नंग येंगनिदब नत्रो हादुना रखे तसेंना हाबे तरगदी ngasai ममाथकी मतमदा सिवा आंटीना सारी सेटुना थोलकपा मतमदा मिपुम खुदिमना ngauni हाबगी वफम अदु तरबो मतमदा मासु कलकपा फौरखिबदगी असम तौदुना सिफोन सारी अमा लेरेदुना मागना हिप्पी बुकोदुना महापु यंगनगी हादुना मफम अदुदा हथु हथु कौखिबनी तौबदबु टाइमिंग चादब हागेद्रा सोम नाकंदा हिप्पीना तौरनिबा थबकसिंग अदु लोइना हुंतोमदुना लाक्लिबनी मकोय अनिमक्सी अमसु चुमी अदुबु हिप्पीना यामना सावबगी मोंग अदु उरुबा मतमदा नंग ट्रैफिक दा पैसा यामना पिरमे हाइदे अरु तरगसे लहोरो यारे हादुना रुपा लिसिंग चपी अमा पुथोदुना पिरमे हाइबदी ममांग थक्ता चटखिदबा पैसादुनी मानो खंजरीबसिदी सोम नाकंदा करिगुंबा हिप्पीना लाक्तुना माबु उरुबा मतमदुदा थगर वाई हरकदरा हाइदुना खलुबनी अदुगा हिप्पीना ओइना ओंचलगा सावपगी मोंग अदुदा अमुक्तासु यामना सावबा हाइबदु ओइके असम तौदुना अमुक्तासु मफम मदुरै चके अमसुंग हिप्पीसु मफम मदुरै लाखे मदुगिदी हिप्पीना हरकलिबसि अमुक्तागा आइगा नुसिनरकपा मतमसदा आइगसि महान ओटपा याबु ओले मरमदुना माना सुयामना ओलगलिबसे पुरा महागसिदी फत्तब नुपी फत्तब लिंगा चप मानि हाइदुना हरके मदुगिदी मखादाबसिंदा अखोइना उबा फंलिबसि हिप्पीसु ममांगदकी मतमदा अमुक्तागा मतौ करमना थेंनरके हाइबगी मतंगदा वरिलिबा हरके मदुगिदी हिप्पीसि ममांगदकी मतमदा किक बॉक्सिंग चैंपियन अमा ओरमी मरमदुना माकी गुरु अदुगा लोइनना मखोइनी फाइट तौरदुना लेरमे तौदबु माकी गुरु अदुबु महाना माइथिबा पीखि मदांग अदुदा मफम अदुला लेरिबा नुपीसिंग अदुना महापु ngawjabadagi सेल्फी कामिनसि हाइदुना फाव हाइखे तंजाउदुला माकी कोइनरिबा नुपी स्नेहाना फोन तौरी अमसुंग स्नेहाना हरकलिबसि मखोइ निसि नुंसिनरे हाबसि मखोइगी ममा मपाना खंख्रे हाइदुना हरखे मरमदुला ममा मपाना महापु अटोपा नुपा अमदा थाजै योंजनबै थबक तौरे हाइदुना हरखे वफम अदु तरबा मतमदा हिप्पीना अदु ओइतरगदि कदाइदना अमा कुइथोरो अदुगा वफम असि खर इंथरपा मतमदुदा युमदा मुहल हाइदुना हरखे मदुरा महाकी नुपी स्नेहाना हरकलिबसि नंग आइगा कोइनरिबनी आइगा नुसिनरिबनी अदुगा आइबु कनागा चलो हारिबनो हाइदुना हरखे मदुदगिदी अदु इतरगदि फरे अखोइ नि चमिनरसि हादुना महाक मफम अदु लेरिबा नुपीसिंग अदुगा सेल्फी कामिनदुना लेखे मसिदा अखोइना उबा फंगलिबसि हिप्पी हारिबा नुपासि नुपी यामना कोइबा नुपा अमने मतो उसुमना स्नेहा मखोइनी बाइक थोंगदुना गोवा तमना चनबैदमता लाखे असमसम मखोइनी लंबीदा लाखपा मतमदुदा स्नेहादा कनागुंबा नुपा खरा बाइकर खरा लाक्तुना असमसम लंगनबगी मोंग अमा असमसम तौसलखि मतो अदुदगिदी स्नेहाना महाकी नुपा हिप्पीदा गाड़ी से खरा कन्ना थौरो हाइदुना हरखे असम तौदुना मखोइनी गाड़ीदो खरा कन्ना थौगलपा तंजादुदा हिप्पीसु मफम अदुला लेरिबा नुपासिंग अदुना उचित थौइदना लाक्पगी खोंजल अदु ताबदगी मा गाड़ीदो खामखि अमसुंग मफम अदुला लाक्लिबा नुपासिंग अदुगा मखोइ फुना चैनबा हरखे असम फुना चैनपा मतम अदुदा मफम अदुला लेरिबा नुपासिंग अदुना मापु ओमसिनलदुना फुबा हरखे तौबदबु हिप्पी हारिबा नुपासिदी किक बॉक्सिंग चैंपियन ओरिबनिना मफम अदुला लेरिबा मिसिंग अदु मान तप्ताना फुततखे मतो अदुदा मफम अदुला लेरिबा मिसिंग अदुना हिप्पी उरुबा मतमदा नंग असि हिप्पी नत्रा अदुगा नंग असिदी किक बॉक्सिंग चैंपियन ओरिबनि नंगी फैन ने अखोइ मयामसे मरमदुरा अखोइबु ngapiu अखोइगा सेल्फी अमतंग कामिनसि हाइदुना हरखे असम तौदुना मखोइसु सेल्फी कामिनदुना लेखे मदुगिदी मखोइनी लंबीदा असुम लाफम मतमदुदा हिप्पीगी गाड़ीदु याखिदे हिप्पीगी गाड़ीदु यादबगी मोंग अदुदा मखोइनी से कदोंगनसिगे हाइदुना खनदुना लेंगे तंजादुरा माकी नुपी स्नेहादुना मफम अदुरा महापु माकी लिपस्टिक की महावतंग हाइदुना हरखे असुम तौदुना सोरोक मयाइदुना मखोइनी लिपस्टिक की महावतंग नदुना लेरमी तंजादुरा मफम अदुरा अमुक्ता लाखे अमुक्तासु मफम अदुदा बाइक थौदुना लाखिबनी तसेना हाइबा तरगदि अमुक्ता सिसु बाइकर के ngambada याउदुना मखोइसु गोवा तमना बाइक थौदुना लाकनी अदुबु अमुक्ताना मफम अदुरा स्नेहा लेबी मोंग अदु उरुबा मतमदा गाड़ी थौजलके स्नेहा अमसुंग अमुक्ता से ममानबीनी मरमदुना कदौबा याउरे हाइदुना हंगबा मतमदुदा अखोइ गाड़ी से याखिद्रे हाइदुना हरे असुम तौदुना अमुक्ताना गाड़ी दु सुम चेक तौबा हरे मतो उदु उरुबा मतमदा सोम नाकंदा हिप्पीनदी अमुक्ताबु उरुबा मतमदा अमुक्तादा ngawsinba हाइबदो ओइखे हाइबदि माकी नुसिनबा नुपी लेना लेना अमुक्तादा अमु ngawchilebani हिप्पीना मफम अदुदा अमुक्ताना गाड़ी सेमबगी मोंग अदु उरुबा मतमदा यामना ngaktuना yengबगी मोंग अदुदा स्नेहाना कैदौरिनो हाइदुना हंगे मदुरा हिप्पीना करिगनु महाना गाड़ीगा सेमिसेबु गाड़ीगा सेमबा हाइब्रा हाइदुना हंगे मदुरा महागसे गाड़ी यामना पामनि मरमदुरा गाड़ीगी मरमदा लोइना खंगुनि हाइदुना स्नेहाना हिप्पीदा हरमे मदुगिदी गाड़ीदु असमसम चेक तौबा मतमदुदा गाड़ीगी प्लाग असे याद्रे
ꯃꯦꯀꯥꯅꯤꯛ ꯀꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯛꯄ ꯃꯇꯝꯗꯨꯗ ꯑꯃꯨꯛꯇꯅ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯁꯦꯝꯕ ꯃꯈꯣꯏꯒꯤ ꯃꯦꯀꯥꯅꯤꯛ ꯑꯗꯨꯒꯤ ꯅꯝꯕꯔ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯒꯥꯔꯤꯁꯤꯒꯤ ꯁꯣ ꯑꯁꯤ ꯁ꯭ꯋꯥꯏ ꯃꯣꯡꯁꯣꯡꯗ ꯂꯪꯁꯤꯜꯂꯝꯕꯒꯦ ꯑꯗꯨꯒ ꯒꯥꯔꯤꯁꯤ ꯂꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯆꯠꯇꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏ ꯑꯍꯨꯝ ꯒꯥꯔꯤꯗꯨꯅ ꯅꯝꯁꯤꯜꯂꯗꯨꯅ ꯑꯁꯨꯝ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤ ꯑꯃꯨꯛꯇ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯕꯥꯏꯛ ꯊꯧꯕ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯕꯥꯏꯀꯔ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯑꯩꯆ ꯍꯥꯏꯅ ꯈꯪꯅꯩ ꯍꯥꯏꯕꯗꯤ ꯍꯥꯔꯂꯤ ꯗꯦꯚꯤꯟꯁꯟ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯒꯣꯋꯥꯗ ꯍꯣꯇꯦꯜ ꯑꯃꯗ ꯌꯧꯔꯛꯈꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏ ꯒ꯭ꯔꯨꯞꯀꯤ ꯂꯤꯗꯔ ꯑꯗꯨ ꯂꯥꯛꯈꯤ ꯍꯥꯏꯕꯗꯤ ꯍꯥꯔꯂꯤ ꯗꯦꯚꯤꯟꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯍꯤꯞꯄꯤꯅ ꯑꯃꯨꯛꯇꯒ ꯂꯣꯏꯅꯅ ꯆꯠꯄ ꯄꯥꯝꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯒ꯭ꯔꯨꯞ ꯑꯗꯨꯗ ꯖꯣꯏꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯍꯥꯟꯕ ꯃꯇꯝꯗꯗꯤ ꯍꯥꯔꯂꯤꯅ ꯌꯥꯔꯝꯗꯦ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯍꯥꯏꯕ ꯍꯦꯟꯃꯟꯕꯗꯒꯤ ꯍꯥꯔꯂꯤꯁꯨ ꯃꯈꯣꯏ ꯒ꯭ꯔꯨꯞꯇ ꯌꯥꯎꯗꯨꯅ ꯒꯥꯔꯤ ꯊꯧꯕꯗꯨ ꯌꯥꯈꯤ ꯃꯗꯨꯒꯤ ꯃꯈꯣꯏ ꯕꯥꯏꯀꯔꯁꯤꯡ ꯑꯗꯨꯅ ꯒꯥꯔꯤ ꯊꯧꯕ ꯃꯇꯝ ꯑꯗꯨꯗ ꯍꯤꯞꯄꯤꯁꯨ ꯃꯈꯣꯏꯒꯤ ꯂꯣꯏꯅꯅ ꯑꯃꯨꯛꯇꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯒꯥꯔꯤꯗꯨ ꯑꯗꯨꯃꯛ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯁ꯭ꯅꯦꯍꯥ ꯇꯣꯡꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯍꯥꯛꯇꯤ ꯄꯨꯡꯀꯥꯎ ꯀꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯃꯨꯛꯇꯅꯁꯨ ꯍꯤꯞꯄꯤꯗ ꯌꯥꯝꯅ ꯃꯨꯟꯅꯗꯤ ꯌꯦꯡꯂꯨꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯒꯤ ꯕꯣꯏ ꯐ꯭ꯔꯦꯟꯅ ꯈꯜꯂꯗꯨꯅ ꯌꯦꯡꯗꯕꯅꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯍꯤꯞꯄꯤꯁꯨ ꯇꯨꯝꯂꯨꯕꯗꯒꯤ ꯍꯧꯒꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯏꯁꯤꯡ ꯈꯧꯔꯥꯡꯉꯦ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯊꯣꯛꯂꯛꯇꯨꯅ ꯊꯣꯡꯅꯥꯎ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯇꯁꯨ ꯃꯐꯝ ꯑꯗꯨꯗ ꯇꯦꯂꯤꯁꯀꯣꯞ ꯑꯃ ꯄꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯑꯃꯨꯛꯇꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯍꯤꯞꯄꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯖꯤꯟꯗꯨꯅ ꯑꯃꯨꯛꯇꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯈꯤ ꯑꯃꯨꯛꯇꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯗꯤ ꯅꯪꯒꯨꯝꯕ ꯅꯨꯄꯤꯁꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯅꯪꯁꯤ ꯖꯦꯀꯦꯠꯀ ꯂꯤꯠꯇꯨꯅ ꯈꯪꯒꯥꯎꯒ ꯁꯦꯠꯊꯗꯨꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯇꯁꯦꯡꯅ ꯕꯥꯏꯀꯔꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯦ ꯑꯗꯨꯒ ꯒꯥꯔꯤ ꯁꯦꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯪ ꯑꯁꯤ ꯃꯦꯀꯥꯅꯤꯀꯦꯜ ꯏꯟꯖꯤꯅꯤꯌꯔ ꯇꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯈꯜꯂꯨꯔꯦ ꯑꯗꯨꯒ ꯅꯪꯗꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯇꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯃꯁꯤꯗꯤ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯍꯤꯞꯄꯤꯅ ꯑꯃꯨꯛꯇꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯗꯤ ꯑꯩꯗꯤ ꯅꯪꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯃꯨꯛꯇꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯗꯨꯒ ꯀꯣꯏꯕ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯅꯧꯅ ꯊꯦꯡꯅꯔꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯃꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯨꯡꯁꯤ ꯍꯥꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛꯇꯗꯤ ꯉꯥꯛꯆꯅꯔꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯑꯃꯨꯛꯇꯅꯗꯤ ꯌꯥꯈꯤꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯗ ꯂꯧꯅꯝ ꯇꯧꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯁ꯭ꯅꯦꯍꯥꯅ ꯈꯪꯕ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯤꯗ ꯍꯤꯞꯄꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯒꯤ ꯁ꯭ꯅꯦꯍꯥꯒ ꯈꯪꯅꯔꯤꯕꯗꯨꯗꯤ ꯑꯩꯒ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯕꯒꯤ ꯈꯪꯅꯕꯁꯨ ꯅꯠꯇꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯕ ꯂꯣꯏꯕꯒꯤ ꯐ꯭ꯔꯤ ꯑꯣꯏꯕꯒ ꯆꯞ ꯆꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯝ ꯂꯦꯟꯐꯝ ꯈꯪꯗꯕꯒꯤ ꯃꯍꯥꯛ ꯀꯣꯏꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯀꯣꯏꯕ ꯅꯠꯇꯦ ꯗꯤꯜ ꯂꯦꯟꯕꯒꯤ ꯀꯣꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏꯅꯤꯁꯨ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯣꯡ ꯈꯜꯂꯛꯄꯗꯒꯤ ꯆꯥꯟꯁ ꯂꯧꯔꯗꯨꯅ ꯍꯤꯞꯄꯤꯁꯨ ꯕꯕ ꯆꯦꯟꯁꯤꯜꯂꯗꯨꯅ ꯑꯃꯨꯛꯇꯗ ꯀꯣꯟꯁꯤꯜꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯃꯨꯛꯇꯅ ꯌꯥꯝꯅ ꯁꯥꯎꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯅꯣꯡ ꯈꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯀꯤꯖꯩ ꯃꯤꯒꯤ ꯑꯀꯤꯕ ꯑꯃꯃꯝ ꯂꯣꯏꯅꯅ ꯂꯩꯅꯔꯤꯕꯗꯨꯅꯤ ꯚꯨꯠ ꯀꯤꯕ ꯌꯥꯎꯏ ꯁ꯭ꯄꯥꯏꯗꯔ ꯀꯤꯕ ꯌꯥꯎꯏ ꯎꯆꯤ ꯀꯤꯕ ꯌꯥꯎꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯗꯤ ꯅꯣꯡ ꯈꯜꯂꯛꯄꯗ ꯌꯥꯝꯅ ꯀꯤꯖꯩ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯈꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯆꯦꯟꯁꯤꯟꯗꯨꯅ ꯑꯃꯨꯛꯇꯗ ꯀꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯍꯥꯔꯂꯤꯅꯁꯨ ꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯍꯥꯔꯂꯤ ꯑꯃꯁꯨꯡ ꯍꯤꯞꯄꯤ ꯊꯦꯡꯅꯈꯤ ꯃꯈꯣꯏꯅꯤ ꯊꯦꯡꯅꯕ ꯃꯇꯝꯗ ꯍꯥꯔꯂꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯉꯔꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯗ ꯅꯪꯅ ꯑꯃꯨꯛꯇꯗ ꯀꯣꯜꯂꯤꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯤꯞꯄꯤꯅ ꯅꯪꯁꯨ ꯑꯗꯨ ꯎꯍꯧꯕꯔꯦ ꯑꯇꯩ ꯅꯠꯇꯦꯗ ꯑꯩ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯥꯔꯂꯤꯅ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯅꯦꯍꯥꯒ ꯂꯥꯛꯂꯤꯕꯅꯤ ꯁ꯭ꯅꯦꯍꯥ ꯑꯃꯁꯨꯡ ꯍꯥꯔꯂꯤꯒꯁꯨ ꯍꯥꯟꯅ ꯈꯪꯅꯔꯤꯕꯅꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤ ꯑꯣꯏꯔꯤꯕꯩ ꯑꯃꯨꯛꯇ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯒꯤ ꯖꯔꯅꯤꯗꯨꯗ ꯍꯤꯞꯄꯤꯁꯨ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯍꯥꯔꯂꯤꯅ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯌꯥꯕ ꯄꯤꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛ ꯑꯃꯨꯛꯇꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯗꯨꯒ ꯄꯥꯎꯈꯨꯝ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛꯇꯗꯤ ꯌꯥꯝꯅ ꯉꯛꯑꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯅꯦꯍꯥꯁꯨ ꯌꯨ ꯐꯨꯟꯗ ꯉꯥꯎꯗꯨꯅ ꯑꯃꯨꯛꯇꯒꯤ ꯀꯣꯂꯦꯖ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯔꯂꯤꯅ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯃꯨꯛꯇꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯛꯈꯤꯕꯁꯤ ꯑꯃꯨꯛꯇ ꯑꯃꯁꯨꯡ ꯍꯤꯞꯄꯤꯒꯤ ꯃꯔꯝꯗ ꯃꯍꯥꯛ ꯂꯣꯏꯅ ꯈꯪꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯍꯥꯔꯂꯤꯅ ꯃꯉꯣꯟꯗ ꯂꯣꯏꯅ ꯇꯝꯈꯤꯕꯅꯤ ꯑꯃꯁꯨꯡ ꯁ꯭ꯅꯦꯍꯥꯅ ꯑꯃꯨꯛꯇꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯗꯤ ꯇꯧꯕ ꯌꯥꯝꯅ ꯉꯝꯃꯤꯅ ꯅꯪꯒ ꯂꯨꯅ ꯊꯤꯟꯅꯔꯤꯕ ꯅꯃꯥꯟꯅꯕꯤꯁꯤꯒꯤ ꯅꯨꯄꯥꯗꯨꯕꯨ ꯅꯪꯅ ꯃꯨꯟꯗꯨꯅ ꯀꯣꯏꯕ ꯉꯝꯂꯤꯕꯅꯤꯅꯦ ꯃꯁꯤꯗ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯁ꯭ꯅꯦꯍꯥꯁꯨ ꯍꯤꯞꯄꯤꯒꯤ ꯃꯅꯥꯛꯇ ꯍꯥꯔꯂꯤꯅ ꯍꯥꯏꯕꯗꯒꯤ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯍꯤꯞꯄꯤ ꯑꯃꯁꯨꯡ ꯑꯃꯨꯛꯇꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯑꯃꯨꯛꯇꯁꯤꯗꯤ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯍꯤꯞꯄꯤꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯅꯪꯗꯤ ꯃꯇꯝ ꯂꯦꯟꯅꯕ ꯀꯣꯏꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯥꯏꯈꯤꯕ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯅꯦꯍꯥꯁꯨ ꯌꯥꯝꯅ ꯁꯥꯎꯈꯤꯕꯅꯤ
ꯑꯃꯨꯛꯇꯅꯗꯤ ꯁ꯭ꯅꯦꯍꯥꯗ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯖꯕꯅꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁ꯭ꯅꯦꯍꯥꯗꯤ ꯌꯨ ꯐꯨꯟꯗ ꯉꯥꯎꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅ ꯃꯍꯥꯛꯇꯤ ꯑꯃꯨꯛꯇꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯇꯥꯈꯤꯗꯦ ꯑꯃꯁꯨꯡ ꯍꯥꯔꯂꯤꯅ ꯑꯃꯨꯛꯇꯗ ꯍꯤꯞꯄꯤꯒꯤ ꯆꯥꯟꯅꯕꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯃꯨꯛꯇ ꯁꯥꯎꯗꯨꯅ ꯍꯤꯞꯄꯤꯗ ꯈꯣꯡꯄꯥꯛꯅ ꯊꯥꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪ ꯏꯆꯟꯗꯅ ꯑꯃꯨꯛꯇꯁꯨ ꯕꯥꯏꯛ ꯊꯧꯊꯔꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯍꯤꯞꯄꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯍꯤꯞꯄꯤꯒꯤ ꯃꯌꯨꯝꯗ ꯍꯤꯞꯄꯤꯁꯨ ꯄꯨꯖꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯍꯤꯞꯄꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯊꯣꯛꯇꯨꯅ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯎꯕ ꯄꯥꯝꯗꯦ ꯑꯩꯅ ꯅꯪꯕꯨ ꯁꯨꯅꯨꯡ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯍꯤꯞꯄꯤꯗꯤ ꯑꯃꯨꯛꯇꯗ ꯉꯥꯎꯖꯔꯤꯕ ꯍꯥꯏꯕꯗꯨ ꯀꯧꯕꯅꯤꯅ ꯃꯍꯥꯛꯅ ꯑꯃꯨꯛꯇꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯃꯛ ꯏꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯇꯧꯕꯇꯕꯨ ꯑꯃꯨꯛꯇꯅ ꯃꯉꯣꯟꯗ ꯃꯥꯏ ꯁꯨꯡ ꯑꯣꯟꯁꯤꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯑꯗꯨꯗ ꯍꯥꯔꯂꯤ ꯃꯈꯣꯏꯅꯤ ꯕꯥꯔ ꯑꯃꯗ ꯐꯝꯃꯤꯟꯅꯗꯨꯅ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯍꯥꯔꯂꯤꯅ ꯑꯩꯅ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈꯤꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯍꯤꯞꯄꯤꯅ ꯀꯔꯤꯝ ꯀꯥꯏꯗꯦꯗ ꯑꯗꯨꯒꯤꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯍꯥꯔꯂꯤꯅ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯁ꯭ꯅꯦꯍꯥꯗ ꯂꯧꯅꯝ ꯇꯧꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯤꯞꯄꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯗꯤ ꯁ꯭ꯅꯦꯍꯥꯗ ꯅꯨꯡꯁꯤꯈꯤꯕꯁꯨ ꯂꯩꯇꯦꯅ ꯃꯍꯥꯛꯀ ꯁꯨꯝ ꯈꯪꯅꯈꯤꯕꯒꯤ ꯋꯥꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ ꯃꯗꯨꯒꯤꯗꯤ ꯍꯤꯞꯄꯤꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯍꯥꯔꯂꯤꯁꯨ ꯑꯣ ꯅꯪꯅ ꯍꯥꯏꯗꯨꯅꯗꯤ ꯃꯗꯨꯅ ꯆꯨꯝꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯁ꯭ꯅꯦꯍꯥꯕꯨ ꯎꯕ ꯐꯪꯉꯤ ꯁ꯭ꯅꯦꯍꯥꯁꯨ ꯃꯍꯥꯛꯀꯤ ꯋꯦꯗꯤꯡꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛꯇꯁꯨ ꯂꯥꯛꯈꯤ ꯑꯃꯨꯛꯇꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯉꯥꯎꯂꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯤꯞꯄꯤꯅ ꯃꯍꯥꯛꯄꯨ ꯅꯝꯊꯥꯛ ꯇꯧꯈꯤꯕꯗꯒꯤ ꯃꯍꯥꯛꯁꯨ ꯀꯥꯏꯅꯔꯕꯅꯤꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯅꯕꯗꯨꯅ ꯃꯍꯥꯛꯀ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯅꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛꯇ ꯂꯥꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁ꯭ꯅꯦꯍꯥ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁ꯭ꯅꯦꯍꯥꯅ ꯑꯃꯨꯛꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯁꯤꯜꯂꯤ ꯑꯃꯁꯨꯡ ꯂꯨꯍꯣꯡꯕ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯃꯨꯛꯇꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯥꯎꯒꯗꯕꯅꯤ ꯑꯗꯨꯒ ꯀꯩꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁ꯭ꯅꯦꯍꯥꯅ ꯍꯤꯞꯄꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯁꯨꯡꯑꯣꯏ ꯑꯣꯏꯈꯤꯗꯦ ꯃꯍꯥꯛꯅꯗꯤ ꯅꯪꯇꯕꯨꯅꯤ ꯈꯟꯖꯔꯤꯕꯁꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯀꯩꯒ ꯂꯨꯍꯣꯡꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯀꯩꯒ ꯅꯨꯡꯁꯤꯅꯕꯗꯤ ꯂꯩꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛꯒ ꯑꯩꯒ ꯀꯥꯏꯅꯔꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯃ ꯐꯪꯖꯔꯤꯕꯁꯦ ꯑꯩꯕꯨꯁꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕꯤꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯊꯥꯒꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯃꯨꯛꯇꯅ ꯍꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯌꯥꯝ ꯐꯔꯦ ꯑꯩꯅ ꯉꯁꯤ ꯂꯥꯛꯂꯤꯕꯁꯤꯗꯤ ꯑꯩꯒꯤ ꯆꯥꯟꯅꯖꯕꯤ ꯇꯥꯔꯣꯏꯗꯨꯅ ꯂꯨꯍꯣꯡꯗꯨꯅ ꯆꯠꯈꯤꯕꯗꯣ ꯃꯗꯨ ꯌꯥꯎꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁ꯭ꯅꯦꯍꯥꯁꯨ ꯑꯃꯨꯛꯇꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯅꯗꯨꯅ ꯀꯥ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯍꯤꯞꯄꯤ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯅꯦꯍꯥ ꯆꯪꯉꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯍꯤꯞꯄꯤ ꯌꯥꯝꯅ ꯉꯛꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯑꯃꯨꯛꯇꯅꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯅꯕꯗꯒꯤ ꯂꯣꯏꯅ ꯊꯣꯛꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁ꯭ꯅꯦꯍꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯍꯤꯞꯄꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯔꯤꯕꯁꯦ ꯅꯪꯇꯕꯨꯅꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯇꯟꯖꯥ ꯑꯃꯇꯗꯤ ꯄꯤꯕꯤꯌꯨꯗꯅ ꯆꯥꯟꯁ ꯑꯃꯇꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯅꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨ ꯑꯩ ꯊꯣꯛꯑꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯣꯛꯈꯤ ꯑꯁꯨꯝ ꯇꯧꯗꯅ ꯑꯃꯨꯛꯇꯁꯨ ꯍꯤꯞꯄꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯨꯡꯁꯤꯔꯛꯄ ꯐꯥꯎꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯍꯤꯞꯄꯤꯗꯒꯤ ꯂꯛꯅꯒꯤ ꯃꯇꯧꯒꯨꯝ ꯑꯁꯨꯝ ꯀꯥ ꯑꯃꯗꯒꯤ ꯀꯥ ꯑꯃꯗ ꯑꯁꯨꯝ ꯐꯥꯎꯗꯨꯅ ꯂꯥꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯍꯤꯞꯄꯤꯁꯨ ꯑꯃꯨꯛꯇꯒꯤ ꯃꯇꯨꯡ ꯏꯟꯅꯔꯗꯨꯅ ꯑꯁꯨꯝ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛꯇꯅ ꯍꯤꯞꯄꯤꯗ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯤꯁꯤ ꯑꯁꯦꯡꯕꯩꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯪ ꯇꯧꯕ ꯂꯣꯏꯅ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨ ꯍꯤꯞꯄꯤꯁꯨ ꯑꯃꯨꯛꯇꯕꯨ ꯅꯨꯡꯁꯤꯖꯔꯤꯕ ꯍꯥꯏꯕꯗꯨ ꯀꯧꯕꯅꯤꯅ ꯐꯪꯗꯕꯨ ꯐꯪꯂꯗꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯉꯝꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯅꯪ ꯅꯔꯨ ꯀꯧꯊꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯍꯤꯞꯄꯤꯅ ꯌꯥꯝꯅ ꯉꯛꯅ ꯍꯪꯉꯤ ꯃꯔꯝꯗꯤ ꯅꯪꯒꯤ ꯅꯁꯝ ꯑꯁꯤ ꯍꯤꯌꯔ ꯁ꯭ꯇꯥꯏꯜ ꯑꯁꯤ ꯌꯥꯝꯅ ꯐꯖꯩ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯪꯒꯤ ꯍꯤꯌꯔ ꯁ꯭ꯇꯥꯏꯜ ꯑꯁꯤꯗ ꯂꯣꯏꯅ ꯉꯥꯎꯅꯕ ꯇꯥꯜꯂꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯅꯝꯕꯅꯁꯨ ꯅꯪꯉꯣꯟꯗ ꯄꯥꯝꯂꯛꯂꯤꯕꯁꯤ ꯅꯪꯒꯤ ꯍꯤꯌꯔ ꯁ꯭ꯇꯥꯏꯜ ꯑꯁꯤꯅꯁꯨ ꯑꯣꯏꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯀꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯪ ꯅꯔꯨ ꯍꯥꯟꯅ ꯀꯧꯊꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯍꯤꯞꯄꯤꯅꯗꯤ ꯁꯤꯒꯤ ꯁꯝ ꯑꯁꯤꯗꯤ ꯑꯩꯒꯤ ꯁꯤꯒꯅꯦꯆꯔ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯊꯝꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯑꯃꯨꯛꯇꯅ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯗꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯍꯤꯞꯄꯤꯁꯨ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯃꯁꯝ ꯑꯗꯨ ꯀꯛꯅꯤꯡꯗ ꯃꯔꯨ ꯀꯣꯛꯄ ꯇꯥꯈꯤ ꯑꯩꯈꯣꯏ ꯚꯤꯌꯨꯋꯔꯁꯤꯡꯒꯤ ꯃꯔꯛꯇ ꯀꯅꯥ ꯅꯨꯄꯤꯅꯒ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯇꯨꯅ ꯃꯔꯨꯒ ꯀꯣꯛꯄ ꯌꯥꯎꯈ꯭ꯔꯦ ꯅꯠꯇ꯭ꯔꯒꯅ ꯁꯝꯒꯤ ꯍꯤꯌꯔ ꯁ꯭ꯇꯥꯏꯜꯒ ꯂꯣꯏꯅ ꯆꯦꯟꯖ ꯇꯧꯕ ꯌꯥꯎꯈ꯭ꯔꯦ ꯅꯨꯄꯤꯁꯦ ꯌꯥꯝ ꯉꯝꯕꯅꯤꯀꯣ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯅꯤ ꯍꯤꯞꯄꯤ ꯑꯁꯤ ꯑꯃꯨꯛꯇꯅ ꯑꯣꯠꯄ ꯅꯩꯕ ꯀꯌꯥ ꯃꯔꯨꯝ ꯈꯥꯡꯗꯨꯅ ꯁꯨꯃꯛ ꯂꯥꯛꯈ꯭ꯔꯤꯕꯁꯤ ꯑꯗꯨꯒ ꯃꯥ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛꯇꯅ ꯑꯣꯠꯄ ꯅꯩꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯈꯥꯡꯕ ꯂꯥꯛꯄ ꯑꯁꯤ ꯉꯝꯂꯛꯇꯕꯗꯒꯤ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯖꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ ꯍꯤꯞꯄꯤꯅ ꯈꯟꯖꯔꯤꯕꯁꯤ ꯑꯃꯨꯛꯇꯕꯨ ꯅꯨꯡꯁꯤꯔꯨꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯉꯣꯟꯗ ꯈꯣꯡꯗ ꯁꯤꯡꯖꯪꯅ ꯌꯥꯟꯁꯤꯟꯖꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ
ꯃꯗꯨꯒꯤ ꯁꯤꯟ ꯑꯁꯤ ꯄ꯭ꯔꯖꯦꯟꯗ ꯂꯥꯛꯈꯤ ꯄ꯭ꯔꯖꯦꯟꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤꯕꯁꯤ ꯑꯩꯒ ꯑꯃꯨꯛꯇꯥꯒ ꯀꯥꯏꯅꯗꯕ ꯌꯥꯗ꯭ꯔꯦ ꯑꯩꯒ ꯃꯍꯥꯛꯀ ꯀꯥꯏꯅꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯁꯨ ꯒꯔꯜꯁ ꯑꯃꯒ ꯂꯣꯏꯅꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯍꯥꯏꯔꯛꯂꯤꯕꯅꯤ ꯃꯔꯝꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯉꯥꯏꯍꯥꯛ ꯂꯩꯇ ꯏꯀꯥꯏꯕ ꯄꯤꯔꯤꯕꯅꯤꯅ ꯃꯥꯁꯨ ꯒꯔꯜꯁ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯗꯤ ꯑꯃꯨꯛꯇꯥꯒ ꯀꯥꯏꯅꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨ ꯍꯥꯏꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯃꯨꯛꯇꯥꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯍꯧꯗꯣꯡ ꯑꯅꯥꯕ ꯁꯥꯗꯨꯅ ꯑꯃꯨꯛꯇꯥꯗ ꯀꯩ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯄꯨꯔꯥ ꯍꯣꯞꯂꯦꯁ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤ ꯃꯗꯨꯒꯤꯗꯤ ꯑꯃꯨꯛꯇꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯍꯧꯖꯤꯛ ꯕ꯭ꯂꯦꯛꯀ ꯋꯥꯏꯠꯀ ꯆꯠꯂꯗꯨꯅ ꯃꯣꯜꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯇꯤ ꯑꯃꯨꯛꯇꯥꯅ ꯍꯥꯏꯕꯁꯤ ꯏꯜꯂꯔꯣꯏ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯂꯔꯐꯨꯜ ꯑꯣꯏꯕ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯠꯂꯒ ꯃꯣꯜꯗ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯀꯂꯔꯐꯨꯜ ꯑꯣꯏꯔꯕ ꯗ꯭ꯔꯦꯁ ꯁꯦꯠꯇꯨꯅ ꯂꯥꯛꯂꯤꯕꯁꯤ ꯑꯃꯨꯛꯇꯥꯅ ꯍꯥꯏꯕꯁꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯇꯥꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛꯇꯥꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯃꯨꯛꯇꯥꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯎꯅꯤꯡꯕꯅ ꯄꯣꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯅ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠꯀꯤ ꯗ꯭ꯔꯦꯁ ꯁꯦꯠꯂ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯂꯔꯐꯨꯜ ꯑꯣꯏꯕ ꯗ꯭ꯔꯦꯁ ꯁꯦꯠꯂꯗꯨꯅ ꯂꯥꯛꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯅꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅꯁꯨ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯅꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯈꯝꯕꯟ ꯆꯥꯎꯔꯤꯕ ꯑꯃꯨꯛꯇꯥꯅꯗꯤ ꯏ ꯀꯥꯕꯅ ꯂꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯑꯃꯨꯛꯇꯥꯗ ꯍꯤꯞꯄꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯑꯁꯤ ꯗ꯭ꯔꯦꯁꯤꯡ ꯁꯦꯟꯁ ꯑꯃꯁꯨꯡ ꯐꯦꯁꯟꯒ ꯑꯁꯤ ꯑꯝꯇ ꯈꯪꯗ ꯃꯥꯜꯂꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯁꯤꯒꯨꯝꯕ ꯗ꯭ꯔꯦꯁ ꯉꯥꯛꯇꯅꯤꯅꯦ ꯁꯦꯠꯅꯔꯤꯕꯁꯦ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯃꯁꯤꯒꯤ ꯗ꯭ꯔꯦꯁ ꯑꯁꯤ ꯁꯦꯠꯄꯗ ꯀꯔꯤ ꯀꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯑꯃꯨꯛꯇꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯐꯤꯔꯣꯜ ꯂꯩꯔꯗꯨꯅ ꯍꯣꯡꯗꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯤꯞꯄꯤꯕꯨ ꯀꯧꯕꯒꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯍꯦꯁ ꯕꯥꯕꯨꯒꯤ ꯐꯤꯂꯝ ꯑꯃ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤ ꯇꯧꯕꯇꯕꯨ ꯍꯤꯞꯄꯤꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯦꯁ ꯕꯥꯕꯨꯒꯤ ꯐꯤꯂꯝ ꯑꯁꯤ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯑꯃꯨꯛꯇꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯇꯨꯒꯤ ꯎꯜꯇꯥ ꯉꯥꯛꯇꯅꯤ ꯑꯣꯟꯅ ꯇꯩꯅꯕ ꯉꯥꯛꯇꯅꯤ ꯃꯍꯥꯛꯅ ꯇꯧꯕ ꯄꯥꯝꯂꯤꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯄꯛꯇꯕ ꯍꯦꯔꯣ ꯑꯃꯒꯤ ꯐꯤꯂꯝ ꯌꯦꯡꯕ ꯆꯪꯉꯛꯈꯤ ꯐꯤꯂꯝ ꯌꯦꯡꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯣꯛꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯣꯛꯂꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛꯇꯥꯅ ꯁꯥꯎꯔꯝꯒꯗꯕꯗꯨ ꯈꯜꯂꯒ ꯅꯣꯛꯅꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥꯁꯤ ꯐꯤꯂꯝ ꯑꯗꯨꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯤꯂꯝ ꯑꯁꯤ ꯀꯅꯥꯝꯇꯅ ꯌꯦꯡꯕꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤ ꯃꯍꯥꯛꯇꯤ ꯐꯅꯌꯥꯝꯂꯛ ꯁꯨꯔꯦ ꯌꯦꯡꯂꯤꯕꯁꯤ ꯑꯗꯨꯒ ꯐꯤꯂꯝꯁꯤ ꯀꯣꯃꯦꯗꯤ ꯑꯣꯏꯅ ꯅꯝꯈꯤꯕ ꯐꯤꯂꯝꯅꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯅꯣꯛꯅꯤꯡꯕꯒꯤ ꯁꯔꯨꯛ ꯑꯝꯇ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯅꯣꯛꯊꯣꯔꯛꯄꯗꯨꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯍꯪꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯇꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛꯇꯥꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯝꯒꯗꯕꯗꯨ ꯈꯜꯂꯒ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯇꯨꯝꯊꯣꯛꯈꯤ ꯐꯤꯂꯝ ꯑꯗꯨ ꯂꯣꯏꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛꯇꯥꯅ ꯃꯍꯥꯛꯄꯨ ꯍꯧꯗꯣꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯊꯦꯡꯅꯈꯤ ꯑꯃꯨꯛꯇꯥꯅ ꯍꯧꯒꯠꯂꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯅꯪꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯐꯤꯂꯝ ꯑꯁꯤ ꯌꯦꯡꯕ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯐꯤꯂꯝ ꯑꯁꯦ ꯉꯁꯥꯏꯅ ꯂꯣꯏꯈ꯭ꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯍꯤꯞꯄꯤꯗꯤ ꯑꯃꯨꯛꯇꯥꯁꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯍꯟꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯍꯔꯥꯎꯗꯨꯅ ꯃꯃꯥꯟꯅꯕ ꯑꯃꯁꯨꯡ ꯃꯕꯥꯏꯒ ꯂꯣꯏꯅꯅ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛꯇꯥꯅ ꯐꯣꯟ ꯇꯧꯁꯤꯜꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯀꯤꯔꯗꯨꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯏꯁꯩ ꯃꯨꯊꯠꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯐꯣꯟ ꯄꯥꯏꯈꯠꯂꯛꯄ ꯃꯇꯝꯗ ꯑꯃꯨꯛꯇꯥꯅ ꯑꯩ ꯌꯥꯝ ꯂꯥꯟꯖꯔꯦ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯗꯣꯃꯤꯅꯦꯠ ꯇꯧꯕꯗꯧꯅ ꯅꯪꯅ ꯈꯜꯂꯕ ꯃꯥꯜꯂꯤ ꯍꯣꯏ ꯑꯩꯁꯤ ꯈꯔ ꯄꯣꯁꯦꯁꯤꯚ ꯑꯣꯏꯒꯂꯦ ꯅꯪꯉꯣꯟꯗ ꯈꯔ ꯈꯝꯃꯟꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯅꯅꯦ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯪꯒꯤ ꯁ꯭ꯄꯦꯁꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯃꯨꯟꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯕꯨ ꯃꯇꯨꯡꯗꯗꯤ ꯑꯁꯨꯝꯅ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯍꯤꯞꯄꯤꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯀꯥꯏꯅꯒꯦꯅ ꯈꯜꯂꯤꯕ ꯅꯨꯄꯤꯁꯤꯅꯗꯤ ꯃꯉꯣꯟꯗ ꯑꯃꯨꯛ ꯐꯖꯔꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯃꯨꯛꯇꯥꯗ ꯍꯪꯂꯤꯕꯁꯤ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯗꯣꯃꯤꯅꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯂꯥꯟꯖꯔꯦ ꯍꯥꯏꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯃꯨꯛꯇꯥꯅ ꯃꯃꯥꯟꯅꯕꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯇꯧꯔꯤꯕꯗꯣ ꯑꯦꯛꯇꯤꯡꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯉꯣꯟꯗꯒꯤ ꯀꯥꯏꯅꯕ ꯄꯥꯝꯂꯕ ꯃꯥꯜꯂꯤ ꯑꯩꯉꯣꯟꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯦ ꯑꯩ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯀꯅꯥꯝꯇ ꯀꯣꯏꯗꯕꯤꯗ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯤꯡꯒꯜ ꯑꯣꯏꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯔꯝꯂꯒ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯆꯠꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯤꯅꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯅ ꯀꯩꯗꯧꯔꯛꯈꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯕꯥꯏꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯣꯏ ꯅꯨꯄꯤꯁꯤꯡꯁꯦ ꯃꯆꯤꯟꯗꯅ ꯑꯃ ꯍꯥꯏꯕꯅꯤ ꯊꯃꯣꯏꯗꯅ ꯑꯃ ꯂꯩꯕꯅꯤ ꯃꯔꯝ ꯑꯗꯨ ꯊꯥꯖꯔꯨꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯍꯤꯞꯄꯤꯁꯨ ꯍꯥꯔꯂꯤꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯤꯞꯄꯤꯅ ꯍꯥꯔꯂꯤꯕꯨ ꯀꯧꯕꯒꯤ ꯃꯔꯝꯁꯤ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯍꯥꯔꯂꯤ ꯑꯃꯁꯨꯡ ꯑꯃꯨꯛꯇꯥꯁꯤ ꯈꯟꯅꯈꯤꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯍꯥꯔꯂꯤꯒ ꯃꯍꯥꯛꯀ ꯇꯤꯟꯅꯔꯝꯃꯦꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯒ ꯑꯃꯨꯛꯇꯥꯒ ꯈꯟꯅꯔꯒꯅꯤ ꯑꯗꯨꯒ ꯍꯤꯞꯄꯤꯒ ꯃꯍꯥꯛꯀꯁꯨ ꯀꯥꯏꯅꯔꯅꯤ ꯑꯍꯥꯟꯕꯗꯗꯤ ꯍꯥꯔꯂꯤ ꯃꯐꯝ ꯑꯗꯨ ꯂꯥꯛꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯀꯧꯔꯒ ꯗꯁꯥ ꯌꯥꯝꯅ ꯇꯥꯍꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯍꯥꯔꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯅꯨꯄꯤ ꯐꯪꯗꯕ ꯅꯨꯄꯥ ꯑꯣꯏꯕꯅꯤꯅ ꯅꯨꯄꯤ ꯄꯤꯒ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯥꯔꯂꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯤꯅꯤꯅꯦ ꯅꯨꯄꯤ ꯎꯅꯕ ꯆꯠꯄ ꯃꯇꯝꯗ
nupi phangdaba imanabasing aduna mamanabiduda aina koiriba nupiduda mamanabisi sembiyu haibagumani aduga mamanabaduga nupiduga kaina kharamba matamdana dasana naula koina horibadula tadribani matosumna Hippi na halibu makoi yumda matam khar leinabidamukta harakhe maramdi karigumba amuktaga haliga thenrabu taragadi halibu amukta yam tina saunaba amasong makoi ni kaina nabidamukta senkibani matosumna halisu makoi yumda matam khar lerakhe lerakpa matamadura mahaki complaint asi 5-star hotel amda piriba khudongchaba sing adu piu haiduna mahana complaint yamna torami amasong mahana zariba thaliba sing asi su mayamdagi henna zapagi mawngni matosumna amukta so makoi memda lakani haiduna Hippi da harakhe madugidi makoi gi thong adugi ring adu khingpa matamaduda somla khanati Hippi di harabana lurami maramdi karigumba amukta ga haliga thenrabu taragadi makoi ni khanaraktuna kangkhong chaina basilibani aduka mafam adura doorbell adu khingakhe doorbell adu khingpa matamda thonge hatuluba matamadura mafam aduda amukta leptuna leramgi mawng adu uruba matamda somla khanda hali di yamna ngakhe amukta di hali bu uruba matamda khoidok chawgatpara loikhibani tawbudabu mak sawningbasing adu loina phatharami maramdi tholiba thawdoksing asi karino haibase mak te loina khangi maramadura mahak mafam aduda sawsinadaba satuna harauba sarduna haliga mohana unaba matamadura mak yamna harauba sakhe somla khanda makoina siluriba plan sing aduri loina fail oibadagi Hippi so mathayamna saba haibadu oike madagidi amuktana hali se thenadaba koire asukuriba matungda thengnababu koiba sakadabni haiduna mahakna Hippi masung makoi hum poladuna koiba salusi haiduna asamasum lakhi amasung Hippi da pakhon kyamunum sikhi haibidi mangwanda mu hakalaga wotpaga chamanakhi haibidi mahakna siluriba plan aduga ona thenabu oina makoi ni oina luna tinaduna mangwanda thabak sijinabai mawng adura somlakanda Hippi di yam sawningba haibadu oike mato asumna amuktabu mayum thilamlamba matungda Hippi amasung hali lakpa matamaduda hali makoini khanagi tawre maramdi Hippi na siluriba plan sing aduri loina fail oirabanina hali da mana lupa cham piraga nayumda hankro haiduna harakhe amasung mapu mafam adudagi langthomduna jatke somla kandra hali dudi kai togadabnu khaladuna mathayam sawabu haibu oike madigi Hippi na somla kandra mayumda halatuna tumuduna nongalba matamda mamit pangthorapa matamadura mahaki mamangda amukta leptuna leramagi mawng uruba matamda yamna ngakhe madigi amukta harlibasi ngasi haiba numit asidagidi akhoi ani si punna leradabni livin oina leradabni haiduna harakhe wafam madu taba matamda somla kanda Hippi di matha sabna loike mana upalitebadagi excuse me am puthorake haibidi mafam asida aidi imanaba kyamanunga leminaribani amasong akhoi iba isu mafam asida leribani haiduna harakhe tabudabu somla kanda Hippi na tumlingi matamaduda mahakti ngatana laktuna mamanaba singadu mafam madudagi chatnaba haire amasong makhoi mawai du mafam madudagi chatnaba haireduna mafam madudagi loina chalankhi mato usumna makhoini punna lemina baru takhi somla kandadi Hippi nadi maga kaina naba yamna kana hondaribani tabudabu amuktana mahaki manakta lesilapagi mawng adura mahak tofam lakpang khangide mahak makok pai bai bado oike madigi reason namadana khoina uba phangni basi Hippi office adura arbin amasung mahaki boss aduga wari sanaribasi mahaki boss aduna hare Hippi ase koi company sira somdaribasi karigino tha kyamanum sure mahana office sira lapum matam sira thena lai amasung mahaki performance asi yamna hanthare mapu mafam sira som thambagi kana vleitre mapu thabati tanthokro haiduna rakhe aduga mahagasi sport quota da khalkhibra aduga mahana tamliba mahana hariba sport sina karino haiduna harpa matamaduda kickboxing ni haiduna hare kickboxing oiba taragadi mahana mafam sira leibu karibu kanarigi haiduna rakhe tanjadra mafam adura Hippi su gunda singna tanare haiduna mahaksu arbin gamnakta lakhe arbin na kadore haiduna hangi madura Hippi na sankarna khoi bukudan tanare aduga aibu phuna bu honare haiduna harakhe aibu kanbi haiduna suare mangondadi akhoi gi hafta gi pigidaba paisa sing aduri aina nangondro ina pikhrabani aduga mangonda pidabra haiduna harakpa matamuda ai madugi matangdo kona wari sarage hojikti aibu kanbi haiduna harakhe madigi disomla kanda arbin suma ki bosta Hippi bu thagatuna lekhibanina kickboxing ga hai habisi takhrabanina sankar lakpa matamda nangna sankar bu phudalo karigumba nangna mahapu phuba ngamba taragadi nangi problem ase ina loina solve togani haiduna harakhe asum toduna Hippi su mafam maduri tholaptuna Sankar amasung mahaki mising aduga phuna chainaba horke makti kickboxing expert oiribina mahana sankar gi mising adugo taptana phutakhe amasung sumsum phunarappa matamadura mahaki phuri adu lokthorappa matamadura mahaki haibidi arbin gi boss atudi yam impress oiba habidu oike haibidi mahaki physics adu uruba matamda ngawjukhiba habidu oike maramaduna Hippi bu thabaktagi tanthoragum si haiduna harakhe mato usumna somasum phunarakhe somsum phunarappa matamadura sankar busu mahana phuke madigi di makhoi boss arbin du su thorotuna
ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯒ ꯐꯨꯅꯕ ꯃꯇꯝ ꯑꯗꯨꯗ ꯍꯤꯞꯄꯤꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯈꯤ ꯍꯤꯞꯄꯤꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯑꯁꯤ ꯗꯦꯕꯗꯥꯁ ꯀꯧꯏ ꯃꯁꯤꯁꯨ ꯉꯁꯥꯏꯅ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯍꯧꯗ꯭ꯔꯦꯅꯦ ꯃꯗꯨꯒꯤꯗꯤ ꯑꯔꯕꯤꯟ ꯑꯃꯁꯨꯡ ꯍꯤꯞꯄꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯍꯤꯞꯄꯤꯅ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯀꯤ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯑꯣꯠꯄꯤ ꯅꯩꯕꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯅ ꯂꯤꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯂꯤꯔꯝꯃꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯧꯖꯤꯛꯇꯤ ꯂꯤꯚꯤꯟꯗ ꯂꯩꯔꯦ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯂꯤꯚꯤꯟꯗ ꯂꯩꯕꯗꯒꯤ ꯑꯃꯨꯛ ꯇꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯨꯕꯗꯒꯤ ꯄꯥꯔꯇꯤ ꯄꯤꯌꯣꯅ ꯄꯥꯔꯇꯤ ꯄꯤꯕꯗ ꯂꯨꯄꯥ 16,000 ꯑꯃ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯌꯨꯝ ꯑꯗꯨꯗ ꯀꯥꯟꯅꯗꯕ ꯄꯣꯠꯆꯩ ꯀꯌꯥꯃꯔꯨꯝ ꯃꯍꯥꯛꯅ ꯂꯩꯔꯦ ꯄꯣꯠꯆꯩ ꯂꯩꯕꯁꯤꯡ ꯑꯗꯨꯗ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯒꯤ ꯗꯤꯃꯥꯟ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯂꯥꯛꯄꯗꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯏꯟꯁꯇꯣꯜꯃꯦꯟꯗ ꯂꯩꯕ ꯀꯌꯥꯃꯔꯨꯝꯁꯨ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯤꯉꯣꯟꯗ ꯄꯨꯕꯁꯨ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯍꯤꯞꯄꯤꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯅꯕ ꯊꯝꯂꯤꯕ ꯃꯈꯣꯏꯒꯤ ꯃꯦꯠ ꯑꯗꯨꯗꯒꯤꯁꯨ ꯄꯩꯁꯥ ꯄꯨꯔꯦ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯦꯠ ꯑꯗꯨꯅ ꯊꯕꯛ ꯁꯨꯕ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯇꯥꯅ ꯁꯤ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯈꯔ ꯕꯦꯕꯥꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯎ ꯋꯥ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯃꯑꯣꯡ ꯇꯧꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯦꯠ ꯑꯗꯨꯅ ꯑꯃꯨꯛ ꯇꯥꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯑꯃꯨꯛ ꯇꯥꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯁꯤ ꯑꯩꯅꯤ ꯑꯗꯨꯒ ꯅꯪꯕꯨ ꯑꯩꯅ ꯇꯣꯂꯣꯞ ꯄꯤꯔꯒ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯍꯜꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯇꯥꯒꯤ ꯃꯦꯠ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯈꯣꯏ ꯌꯨꯝ ꯑꯁꯤꯗꯕꯨ ꯅꯈꯣꯏꯒꯤꯅꯤ ꯍꯥꯏꯕ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯃꯁꯤꯗ ꯂꯩꯔꯤꯕ ꯇꯤꯚꯤꯁꯤꯁꯨ ꯏꯟꯁꯇꯣꯜꯃꯦꯟꯅꯤ ꯅꯪꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨꯁꯨ ꯏꯟꯁꯇꯣꯜꯃꯦꯟꯅꯤ ꯏꯟꯁꯇꯣꯜꯃꯦꯟ ꯉꯥꯛꯇꯅꯤ ꯂꯩꯔꯤꯕꯁꯤ ꯑꯍꯨꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯍꯤꯞꯄꯤꯗꯤ ꯌꯥꯝꯅ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯑꯃꯨꯛ ꯇꯥꯅ ꯑꯩꯈꯣꯏꯅ ꯏꯟꯁꯇꯣꯜꯃꯦꯟꯗ ꯄꯣꯠ ꯂꯧꯋꯦ ꯍꯥꯏꯕꯁꯤ ꯃꯉꯣꯟꯗ ꯀꯃꯥꯏꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯒꯤ ꯃꯦꯠ ꯑꯗꯨꯁꯨ ꯃꯉꯣꯟꯗꯒꯤ ꯄꯩꯁꯥ ꯄꯨꯔꯤꯕꯅꯤꯅ ꯋꯥ ꯑꯁꯤ ꯆꯥꯎꯅ ꯉꯥꯡꯈꯤ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗꯒꯤ ꯄꯨꯈꯤꯕ ꯄꯩꯁꯥ ꯂꯧꯁꯤꯡꯉꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯍꯤꯞꯄꯤꯅ ꯌꯥꯅꯕ ꯄꯩꯁꯥ ꯑꯁꯤ ꯈꯔ ꯄꯥꯏꯈ꯭ꯔꯣ ꯃꯇꯨꯡꯗ ꯀꯣꯟꯅ ꯉꯥꯡꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯦꯠ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯗꯣꯔꯛꯏ ꯃꯗꯨꯒꯤꯗꯤ ꯑꯃꯨꯛ ꯇꯥꯅ ꯃꯍꯥꯛꯅ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯑꯣꯐꯤꯁ ꯆꯠꯄ ꯃꯇꯝꯗ ꯊꯤꯟꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯒ ꯑꯩꯒ ꯆꯠꯇꯣꯔꯤꯕ ꯃꯥꯏꯀꯩ ꯑꯁꯤ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯅꯪꯕꯨ ꯊꯤꯟꯕ ꯐꯔꯛ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯤꯞꯄꯤꯁꯨ ꯑꯣꯐꯤꯁ ꯆꯠꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯑꯣꯐꯤꯁ ꯆꯠꯅꯕ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯦꯠ ꯑꯗꯨꯁꯨ ꯑꯩꯁꯨ ꯃꯐꯝ ꯑꯃꯗ ꯊꯤꯜꯂꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯦꯠ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯑꯣꯄꯣꯖꯤꯠ ꯗꯥꯏꯔꯦꯛꯁꯟꯗꯅꯤ ꯃꯗꯨꯗ ꯑꯩꯒ ꯅꯪꯒ ꯂꯝꯕꯤ ꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯍꯤꯞꯄꯤꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯗꯨ ꯇꯥꯔꯒꯗꯤ ꯐꯔꯦ ꯑꯩꯒꯤ ꯄꯩꯁꯥ ꯂꯨꯁꯤꯡꯉꯣ ꯑꯩꯁꯨ ꯒꯥꯔꯤ ꯑꯃ ꯂꯩꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤꯗꯤ ꯐꯔꯦ ꯅꯪꯒꯤ ꯃꯐꯝ ꯑꯗꯨ ꯑꯩ ꯊꯤꯜꯂꯝꯃꯒꯦ ꯍꯥꯏꯗꯨꯅ ꯍꯤꯞꯄꯤꯅ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯇꯨꯅ ꯊꯤꯟꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯇꯥꯅ ꯎꯗꯨꯅ ꯂꯩꯍꯧꯏ ꯃꯗꯨꯒꯤꯗꯤ ꯒꯥꯔꯤ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯇꯥꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯑꯩꯅ ꯃꯐꯝ ꯑꯃꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯊꯤꯟꯕꯤꯌꯨ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯍꯨꯏ ꯑꯗꯨꯅ ꯊꯤꯜꯂꯨ ꯍꯥꯏꯕꯗꯤ ꯊꯤꯜꯂꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯁꯨ ꯂꯥꯎꯗ ꯁ꯭ꯄꯤꯀꯔꯗ ꯊꯝꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯦꯠ ꯑꯗꯨꯁꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏ ꯃꯦꯠ ꯑꯗꯨꯁꯨ ꯁꯥꯎꯗꯨꯅ ꯅꯪꯒꯤ ꯒꯥꯔꯤꯁꯦ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯨ ꯑꯗꯨꯒ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ ꯑꯗꯨꯒ ꯅꯪꯒꯤ ꯒꯥꯔꯤꯁꯤ ꯑꯩꯒꯤ ꯄꯩꯁꯥꯗꯨ ꯁꯤꯡꯂꯕ ꯃꯇꯨꯡꯗ ꯂꯧꯔꯣ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯍꯤꯞꯄꯤꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛ ꯑꯣꯐꯤꯁ ꯑꯗꯨ ꯒꯥꯔꯤꯗꯨ ꯌꯥꯎꯗꯕꯤꯗ ꯂꯥꯛꯄ ꯇꯥꯈꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯑꯃꯨꯛꯇꯁꯨ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯂꯣꯏꯅꯅ ꯖꯨꯋꯦꯂꯔꯤ ꯁꯣꯞ ꯑꯃꯗ ꯂꯥꯛꯈꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯌꯣꯟꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯁꯅꯥ ꯂꯨꯄꯥ ꯌꯣꯟꯊꯣꯛꯄ ꯂꯥꯛꯂꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯄ ꯃꯇꯝ ꯑꯗꯨꯗ ꯍꯤꯞꯄꯤ ꯑꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯄꯣꯠ ꯀꯌꯥꯃꯔꯨꯝ ꯂꯩꯍꯟꯕꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯃꯤꯒꯤ ꯄꯩꯁꯥꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯌꯣꯟꯊꯣꯛꯂꯒ ꯈꯔ ꯁꯤꯡꯗꯣꯛꯀꯦ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯃꯉꯣꯟꯗ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯈꯥꯡꯗꯨꯅ ꯂꯩ ꯃꯍꯥꯛꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯃꯁꯤꯃꯗꯤ ꯑꯩ ꯈꯪꯂꯦ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯄꯨ ꯑꯣꯠꯄꯤꯔꯔꯣꯏ ꯑꯗꯨꯒ ꯃꯉꯣꯟꯗ ꯇꯣꯜꯂꯤꯕ ꯁꯦꯜꯁꯤꯡ ꯑꯁꯦ ꯃꯁꯤꯁꯨ ꯁꯤꯡꯗꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛꯇꯁꯨ ꯃꯌꯨꯝꯗ ꯍꯤꯞꯄꯤꯕꯨ ꯐꯤꯔꯣꯜ ꯅꯥꯟꯅ ꯁꯦꯠꯂꯗꯨꯅ ꯑꯍꯥꯎ ꯑꯊꯨꯝ ꯊꯣꯡꯂꯗꯨꯅ ꯃꯍꯥꯛꯅ ꯍꯤꯞꯄꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯉꯁꯤꯁꯤ ꯃꯍꯥꯛꯀꯤ ꯕꯥꯔꯗꯦꯅꯤ ꯃꯗꯨꯒꯤꯗꯤ ꯇꯟꯖꯥꯗꯨꯅ ꯃꯄꯥꯅ ꯐꯣꯟ ꯇꯧꯗꯨꯅ ꯕꯥꯔꯗꯦ ꯋꯤꯁ ꯇꯧꯔꯛꯀꯦ ꯇꯧꯕ ꯇꯟꯖꯥꯗꯨꯗ ꯕꯕꯥ ꯑꯝꯇ ꯉꯥꯏꯈꯣ ꯍꯤꯞꯄꯤꯅ ꯑꯩꯉꯣꯟꯗ ꯋꯤꯁ ꯇꯧꯔꯛꯇ꯭ꯔꯤ ꯃꯍꯥꯛ ꯇꯧꯕ ꯂꯣꯏꯔꯒ ꯕꯕꯥ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯄꯥꯗꯨꯁꯨ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯍꯤꯞꯄꯤꯅ ꯋꯤꯁ ꯇꯧꯕ ꯂꯣꯏꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯣ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯅꯪꯉꯣꯟꯗ ꯋꯤꯁ ꯇꯧꯒꯦꯀꯣ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯃꯨꯛꯇꯅ ꯍꯤꯞꯄꯤꯗ ꯐꯣꯟ ꯍꯟꯖꯤꯟ ꯇꯧꯏ ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯍꯤꯞꯄꯤꯗꯤ ꯃꯍꯥꯛꯀꯤ ꯕꯣꯁꯀꯤ ꯕꯥꯔꯗꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯕꯥꯔꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟꯒ ꯂꯣꯏꯅ ꯀꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯕꯣꯁꯀꯤ ꯕꯥꯔꯗꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛꯇꯗꯤ ꯁꯥꯎꯕꯅ ꯂꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛꯇꯁꯨ ꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯈꯣꯏ ꯑꯣꯐꯤꯁꯁꯤꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯕꯥꯔꯗꯦ ꯇꯧꯔꯤꯕ ꯖꯒꯥ ꯑꯗꯨ ꯈꯪꯂꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ ꯉꯁꯤꯁꯦ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯕꯥꯔꯗꯦꯁꯨ ꯇꯥ ꯃꯥꯜꯂꯦꯅꯦ ꯃꯉꯣꯟꯗ ꯋꯤꯁ ꯀꯝꯇ ꯇꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯥꯔꯗꯦ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ ꯁꯤꯒꯦꯔꯥ ꯆꯪꯒꯦꯔꯥ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯦ
ꯆꯥꯅꯤꯡꯕ ꯆꯠꯈꯤꯁꯅꯨ ꯁꯤꯅꯤꯡꯕ ꯁꯤꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛꯇꯁꯨ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯨꯛꯇ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯃꯨꯛꯇ ꯂꯥꯛꯑꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥꯟꯅꯕꯗꯨꯅ ꯎꯍꯧꯗꯨꯅ ꯑꯃꯨꯛꯇ ꯂꯥꯛꯑꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯑꯃꯨꯛꯇ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯄꯥꯔꯇꯤ ꯑꯗꯨ ꯑꯁꯨꯝ ꯑꯁꯨꯝ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯑꯥꯔꯕꯤꯟꯅ ꯍꯤꯞꯄꯤꯗ ꯍꯥꯏꯔꯛꯏ ꯉꯁꯤꯁꯤ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯕꯥꯔꯗꯦꯅꯤ ꯁ꯭ꯋꯥꯏ ꯅꯪꯅ ꯃꯉꯣꯟꯗ ꯋꯤꯁ ꯇꯧꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯅꯪꯁꯨ ꯃꯍꯥꯛꯀꯤꯗꯃꯛꯇ ꯒꯤꯐ ꯑꯃ ꯄꯨꯔꯒ ꯆꯠꯐꯝꯗꯤ ꯊꯣꯛꯇꯕ꯭ꯔꯥ ꯌꯦꯡꯉꯨ ꯅꯪꯅ ꯕꯤꯔꯌꯥꯅꯤ ꯑꯃ ꯊꯣꯡꯂꯒ ꯅꯪꯒꯤ ꯅꯅꯥꯛꯇ ꯊꯝꯃꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯕꯤꯔꯌꯥꯅꯤꯁꯤ ꯑꯩꯒꯤꯅꯤ ꯀꯣꯟꯅ ꯆꯥꯔꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯁꯨꯝ ꯊꯝꯕ ꯇꯥꯔꯒꯗꯤ ꯕꯤꯔꯌꯥꯅꯤꯗꯨ ꯃꯤ ꯑꯃꯅ ꯂꯥꯛꯑꯒ ꯁꯣꯏꯗꯅ ꯆꯥꯈ꯭ꯔꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯃꯥꯡ ꯊꯛꯈꯤ ꯃꯇꯝꯗ ꯑꯩꯉꯣꯟꯗꯁꯨ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯈ꯭ꯔꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯣꯂꯤꯛꯁꯤꯡ ꯑꯗꯨꯅ ꯋꯥꯔꯤꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯕꯣꯁꯇꯁꯨꯅꯗꯤ ꯋꯥꯔꯤꯗꯨ ꯂꯤꯊꯣꯛ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯆꯠꯂꯣ ꯅꯪꯒꯤ ꯅꯔꯥꯏꯕꯛꯇꯅꯦ ꯇꯝꯂꯛꯂꯤꯕ ꯅꯨꯄꯤꯗꯣ ꯃꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯤ ꯅꯪꯅ ꯃꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯍꯟꯅ ꯐꯪꯒꯗꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯥꯔꯕꯤꯟꯅ ꯃꯉꯣꯟꯗ ꯍꯜꯂꯛꯄꯗꯒꯤ ꯃꯥꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯗꯨꯅ ꯅꯤꯁꯥ ꯍꯜꯍꯜꯂꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯊꯤꯖꯅ ꯆꯥꯅ ꯊꯛꯅꯕ ꯀꯌꯥꯃꯔꯨꯝ ꯁꯦꯝꯃꯗꯨꯅ ꯑꯃꯨꯛꯇꯅ ꯊꯝꯃꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯉꯁꯤꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯔꯝꯃꯤ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯇ ꯁꯣꯁꯥꯏꯇꯤꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯃꯊꯟꯇ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯍꯤꯞꯄꯤꯁꯨ ꯑꯃꯨꯛꯇꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯦꯞꯄꯤ ꯕꯥꯔꯗꯦ ꯍꯥꯏꯗꯨꯅ ꯋꯤꯁ ꯇꯧꯔꯝꯃꯤ ꯇꯧꯕꯇꯕꯨ ꯑꯃꯨꯛꯇꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯩ ꯍꯧꯗꯨꯅ ꯁꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯨꯛꯇꯁꯨ ꯁꯥꯎꯃꯟꯈꯤꯗꯨꯅ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯌꯥꯝ ꯊꯨ ꯆꯠꯈ꯭ꯔꯣ ꯅꯪꯒꯤ ꯅꯁꯛ ꯑꯗꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯅꯤꯡꯗꯦ ꯇꯧꯕꯇꯕꯨ ꯍꯤꯞꯄꯤꯅ ꯃꯍꯥꯛꯄꯨ ꯊꯦꯝꯅꯕ ꯌꯥꯝꯅ ꯀꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯣꯠꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯄꯦꯇ꯭ꯔꯣलिꯡ ꯒꯥꯔꯤ ꯑꯃ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯀꯨꯝꯊꯔꯛꯏ ꯄꯨꯂꯤꯁ ꯀꯨꯝꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯗꯧꯅꯕ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯗ ꯍꯤꯞꯄꯤꯅ ꯀꯩꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯅꯨꯡꯁꯤꯅꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤꯅ ꯑꯩꯒꯤ ꯈꯪꯅꯕ ꯅꯨꯄꯤꯅꯤ ꯃꯍꯥꯛꯁꯤ ꯁꯥꯎꯅꯤꯡꯗꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯄꯉꯥꯡ ꯉꯥꯡꯖꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯗ ꯃꯁꯤ ꯅꯨꯄꯥꯁꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯒꯤꯗ ꯑꯃꯨꯛꯇꯅ ꯁꯣꯝ ꯅꯥꯀꯟꯗ ꯍꯤꯞꯄꯤꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯁꯥꯎꯅꯤꯡꯗꯨꯅ ꯃꯍꯥꯛꯇꯤ ꯍꯤꯞꯄꯤꯁꯦ ꯃꯁꯛ ꯈꯪꯗꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯥꯔꯟ ꯇꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯤꯞꯄꯤꯕꯨ ꯇꯞꯇꯅ ꯄꯨꯊꯔꯝꯃꯤ ꯑꯁꯨꯝ ꯐꯨꯊꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯃꯨꯛꯇꯅ ꯌꯥꯔꯦ ꯃꯍꯥꯛ ꯀꯩꯒ ꯈꯪꯅꯕꯅꯤ ꯃꯍꯥꯛ ꯀꯩꯒ ꯅꯨꯡꯁꯤꯅꯕꯅꯤ ꯑꯩ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯁꯥꯎꯒꯠꯂꯛꯑꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏꯈꯩꯅ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯆꯦꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯃꯉꯣꯟꯗ ꯁꯥꯎꯕ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯑꯣꯏꯅ ꯐꯨ ꯌꯥꯗ꯭ꯔꯣ ꯀꯩꯗꯧꯕꯩ ꯑꯩꯈꯣꯏꯗ ꯐꯨꯍꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯍꯤꯞꯄꯤꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯍꯤꯞꯄꯤꯁꯨ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯃꯨꯛꯇꯁꯦ ꯀꯥꯏꯅꯔꯣ ꯌꯥꯔꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯤꯞꯄꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏꯅ ꯁꯤꯟ ꯑꯃꯗ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯥꯔꯕꯤꯟꯁꯨ ꯅꯨꯄꯤ ꯑꯃꯒ ꯁꯣꯝ ꯅꯥꯀꯟꯗ ꯏꯔꯨꯖꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯑꯦꯡꯒꯦꯖꯃꯦꯟ ꯅꯨꯃꯤꯠꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯑꯦꯡꯒꯦꯖꯃꯦꯟ ꯌꯥꯎꯕ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯃꯨꯛꯇꯁꯨ ꯍꯤꯞꯄꯤꯒ ꯋꯥꯔꯤ ꯁꯨꯡꯁꯥ ꯁꯥꯟꯅꯔꯝꯗꯦ ꯃꯈꯣꯏ ꯑꯅꯤꯁꯤ ꯎꯪꯈꯠꯅꯔꯗꯨꯅ ꯈꯟꯅꯗꯨꯅ ꯋꯥ ꯉꯥꯡꯅꯗꯕꯤꯗ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯍꯤꯞꯄꯤꯁꯨ ꯑꯥꯔꯕꯤꯟꯒꯤ ꯑꯦꯡꯒꯦꯖꯃꯦꯟ ꯑꯗꯨ ꯌꯥꯎꯕ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯥꯔꯕꯤꯟꯒꯤ ꯑꯦꯡꯒꯦꯖꯃꯦꯟ ꯌꯥꯎꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦ ꯃꯗꯨꯗꯤ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯔꯤꯕꯤ ꯅꯨꯄꯤ ꯑꯃꯨꯛꯇ ꯑꯁꯤ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯒꯤ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯅꯔꯤꯕ ꯅꯨꯄꯤꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯂꯛꯄꯣꯏ ꯁꯥꯎꯅꯤꯡꯕꯣꯏ ꯃꯍꯥꯛꯇꯤ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯈꯤꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯍꯤꯞꯄꯤꯁꯨ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯑꯃꯨꯛꯇꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯪꯅ ꯑꯩꯕꯨ ꯂꯧꯅꯝ ꯇꯧꯗꯨꯅ ꯑꯩꯒ ꯂꯩꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯑꯃꯨꯛ ꯂꯨꯍꯣꯡꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯍꯤꯞꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯃꯨꯛꯇꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯂꯧꯅꯝ ꯇꯧꯗꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯦꯇ꯭ꯔꯣꯃꯦꯅꯣꯔ ꯋꯦꯕꯁꯥꯏꯠ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯅꯪꯒꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯤ ꯑꯃꯒ ꯃꯦꯆ ꯇꯧꯅꯔꯦ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯃꯦꯇ꯭ꯔꯤꯃꯣꯅꯤꯌꯦꯜ ꯑꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯥꯔꯕꯤꯟ ꯑꯁꯤ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ 10 ꯍꯟ ꯇꯥꯔꯒꯁꯨ ꯑꯩ ꯃꯉꯣꯟꯗ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯨꯛꯇꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯎꯅꯕ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯍꯤꯞꯄꯤ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯈꯤꯗꯦ ꯃꯍꯥꯛꯅ ꯁꯥꯎꯔꯤꯉꯩ ꯇꯟꯖꯥꯗꯨꯅ ꯃꯃꯥꯟꯅꯕ ꯑꯃ ꯂꯥꯛꯇꯨꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯤꯗꯤ ꯅꯪꯅ ꯄꯥꯝꯂꯤꯕꯗꯨꯗꯤ ꯃꯁꯤꯃꯛ ꯅꯠꯇ꯭ꯔꯣ ꯃꯍꯥꯛ ꯑꯁꯤ ꯅꯉꯣꯟꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯕꯗꯨ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯍꯤꯞꯄꯤꯁꯨ ꯆꯨꯝꯃꯤꯅꯦ ꯑꯗꯨꯃꯛꯅꯤꯅꯦ ꯑꯩꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕꯤꯅꯦ ꯑꯗꯨꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯅꯪꯒ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯅꯒꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯦ ꯃꯍꯥꯛꯀ ꯎꯅꯔꯨ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯍꯤꯞꯄꯤꯁꯨ ꯃꯍꯥꯛꯀ ꯃꯦꯆꯤꯡ ꯇꯧꯔꯦ ꯍꯥꯏꯔꯤꯕ ꯃꯦꯇ꯭ꯔꯤꯃꯣꯅꯤꯌꯦꯜꯒꯤ ꯅꯨꯄꯤꯗꯨ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯎꯅꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛꯇꯗꯤ ꯌꯥꯝꯅ ꯀꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯃꯥꯟꯅꯕꯤꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯁꯤ ꯅꯨꯄꯤꯁꯤꯕꯨ ꯃꯁꯛ ꯐꯖꯕ꯭ꯔꯅꯦ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯑꯩꯉꯣꯟꯗꯒꯤꯁꯨ ꯍꯦꯟꯅ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯛꯀꯤꯗꯤ ꯈꯪꯗꯦ ꯐꯤꯒꯔꯒꯤꯗꯤ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯐꯤꯒꯔ ꯐꯖ ꯇꯥꯔꯒꯁꯨ ꯑꯩꯅ ꯍꯦꯜꯂꯤꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯂꯛꯇꯨꯅ ꯑꯗꯨꯃꯛ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯟꯅꯕ ꯑꯃ ꯂꯥꯛꯇꯨꯅ ꯍꯤꯞꯄꯤꯗ ꯑꯁꯣꯝ ꯅꯥꯀꯟ ꯑꯃꯨꯛꯇ ꯃꯩ ꯍꯧꯒꯩ ꯆꯥꯛꯇꯨꯅ ꯂꯩꯍꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯍꯤꯞꯄꯤꯁꯤꯒ ꯍꯥꯏꯅ ꯁꯤꯡꯅꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯁ꯭ꯄꯣꯔꯇꯤ ꯀꯧꯏ
ꯃꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯑꯃꯨꯛꯇꯁꯨ ꯍꯤꯞꯄꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅꯤ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨ ꯂꯥꯛꯏ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯅ ꯂꯧꯈꯤꯕ ꯂꯣꯟꯁꯤꯡ ꯑꯗꯨꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯁꯤꯡꯈ꯭ꯔꯕꯅꯤ ꯃꯗꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯥꯔꯖꯤꯡ ꯇꯧꯈꯤꯕꯅꯤꯅ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯁꯤꯡꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯪꯒ ꯑꯩꯒ ꯃꯔꯤ ꯁꯨꯡꯂꯩ ꯂꯩꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯃꯨꯛꯇꯥꯅ ꯍꯤꯞꯄꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯅꯈꯣꯏꯒꯤ ꯕꯣꯁ ꯑꯥꯔꯕꯤꯟꯅ ꯅꯪꯒ ꯑꯝꯇ ꯎꯅꯁꯤ ꯍꯥꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯝꯇꯪ ꯎꯅꯧ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯍꯤꯞꯄꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀꯩꯅꯣ ꯕꯣꯁꯇ ꯄꯥꯝꯂꯤꯕꯁꯤ ꯑꯩꯒꯤ ꯀꯔꯦꯛꯇꯔ ꯁꯥꯔꯇꯤꯐꯤꯀꯦꯠ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯀꯨꯏꯅ ꯂꯤꯚꯤꯟꯗ ꯂꯩꯔꯛꯂꯕꯅꯤꯅ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯅꯤꯡꯕꯒꯤ ꯃꯍꯥꯛꯄꯨ ꯀꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯇ ꯌꯥꯝꯅ ꯁꯥꯎꯔꯛꯈꯤ ꯑꯃꯁꯨꯡ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯥꯔꯕꯤꯟ ꯎꯅꯕ ꯍꯤꯞꯄꯤ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛꯇꯁꯨ ꯑꯥꯔꯕꯤꯟꯒ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯅ ꯅꯪꯁꯨ ꯂꯩꯈꯣꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯌꯥꯔꯦ ꯅꯈꯣꯏꯅꯤ ꯁꯥꯟꯅꯒꯗꯕ ꯋꯥꯔꯤꯗꯨ ꯁꯥꯟꯅꯔꯣ ꯑꯗꯨꯒ ꯑꯩ ꯀꯣꯟꯅ ꯂꯥꯛꯂꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯕꯣꯁ ꯅꯪꯅ ꯑꯩꯕꯨ ꯀꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯤꯞꯄꯤꯅ ꯑꯥꯔꯕꯤꯟꯗ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩ NOC ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ NOC ꯍꯥꯏꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯒ ꯑꯩꯒ ꯂꯨꯍꯣꯡꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯅꯪꯅ ꯀꯔꯤꯝꯇ ꯑꯌꯦꯠꯄ ꯂꯩꯇꯦ ꯅꯪꯉꯣꯟꯗ ꯑꯣꯕꯖꯦꯛꯁꯟ ꯂꯩꯇꯦ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯍꯤꯞꯄꯤꯅ ꯃꯍꯥꯛꯀꯤ ꯕꯣꯁꯇ ꯍꯥꯏꯔꯛꯏ ꯕꯣꯁ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯨꯟꯗꯣꯛꯑꯝꯕ ꯅꯨꯄꯤ ꯑꯃ ꯅꯪꯅ ꯂꯧꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯪꯕꯨ ꯑꯩ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯑꯥꯔꯕꯤꯟ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯈꯣꯏꯅꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯂꯣꯏꯅ ꯈꯪꯂꯦ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯑꯃꯨꯛꯇꯕꯨ ꯅꯪꯒꯤ ꯊꯃꯣꯏꯗ ꯊꯝꯗꯦ ꯅꯪꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯆꯨꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯥꯔꯕꯤꯟꯅ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯗꯣ ꯑꯩ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯀꯟꯗꯤꯁꯟ ꯑꯃ ꯊꯝꯒꯦ ꯅꯈꯣꯏ ꯑꯅꯤ ꯑꯩꯒꯤ ꯌꯨꯝꯗ ꯅꯣꯡꯃ ꯂꯩꯃꯤꯟꯅꯧ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤ ꯌꯥꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯖꯧ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯐꯥꯎꯕ ꯅꯈꯣꯏꯅꯤ ꯌꯥꯅꯕ ꯄꯨꯔꯛꯄ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯑꯃꯨꯛꯇꯁꯦ ꯑꯩꯅ ꯂꯧꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛꯇ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯃꯨꯛꯇꯗ ꯍꯥꯏꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯑꯃꯁꯨꯡ ꯍꯤꯞꯄꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯥꯔꯕꯤꯟꯒꯤ ꯃꯌꯨꯝꯗ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯍꯤꯞꯄꯤꯅ ꯇꯤꯚꯤ ꯊꯥꯒꯠꯇꯨꯅ ꯁꯥꯎꯟ ꯑꯗꯨ ꯂꯩꯈꯠꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛꯇꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯐꯝ ꯑꯗꯨꯗ ꯍꯤꯞꯄꯤꯅ ꯀ꯭ꯔꯤꯀꯦꯠ ꯊꯥꯗꯨꯅ ꯌꯥꯝꯅ ꯁꯥꯎꯟ ꯀꯟꯅ ꯂꯩꯈꯠꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛꯇꯗꯤ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕꯗꯒꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯗꯨꯅ ꯏꯁꯩ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯄꯤꯖꯥ ꯑꯃ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯤꯖꯥ ꯗꯦꯂꯤꯚꯔꯤ ꯕꯣꯏꯗꯨ ꯂꯥꯛꯑꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯄꯤꯖꯥ ꯑꯁꯤ ꯑꯃꯨꯛꯇ ꯃꯥꯜꯌꯥꯗꯥꯒꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯈꯔ ꯁꯦꯝꯗꯣꯛ ꯁꯥꯡꯃꯟ ꯂꯥꯡꯃꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯤꯖꯥ ꯑꯗꯨ ꯄꯨꯔꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯤꯖꯥ ꯑꯗꯨ ꯍꯥꯡꯇꯣꯛꯏ ꯑꯃꯁꯨꯡ ꯑꯃꯨꯛꯇꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯂꯪꯁꯤꯜꯂꯤ ꯃꯗꯨꯒꯤꯗꯤ ꯑꯃꯨꯛꯇꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯤꯖꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯍꯦꯛ ꯂꯩꯔꯝꯃꯕꯅꯤꯅ ꯆꯕꯦꯠ ꯂꯥꯎꯅ ꯅꯦꯜꯂꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛꯇꯗꯤ ꯏ ꯀꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯍꯤꯞꯄꯤꯅ ꯁꯣꯝ ꯅꯥꯀꯟꯗ ꯌꯦꯔꯨꯝ ꯍꯧꯗꯨꯅ ꯂꯩꯔꯝꯃꯤ ꯇꯧꯕꯇꯕꯨ ꯑꯃꯨꯛꯇꯗꯤ ꯌꯦꯔꯨꯝ ꯑꯁꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯌꯦꯔꯨꯝꯒꯤ ꯃꯅꯝ ꯇꯥꯕ ꯃꯇꯝꯗ ꯑꯃꯨꯛꯇ ꯁꯥꯎꯕꯅ ꯂꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯑꯃꯨꯛꯇꯁꯨ ꯁꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯊꯣꯡ ꯑꯗꯨ ꯀꯟꯅ ꯂꯣꯟꯁꯤꯜꯂꯝꯗꯨꯅ ꯀꯥꯗꯨꯅ ꯆꯪꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯦꯀ꯭ꯋꯥꯔꯤꯌꯝ ꯃꯆꯥ ꯑꯗꯨ ꯇꯥꯗꯨꯅ ꯀꯥꯏꯈꯤ ꯃꯗꯨꯒꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯑꯃꯨꯛꯇ ꯃꯍꯥꯛꯀꯤ ꯀꯥꯗꯨꯗ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯉꯥ ꯑꯗꯨ ꯈꯞ ꯆꯣꯡꯗꯨꯅ ꯂꯩꯔꯝꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯅ ꯉꯥ ꯑꯗꯨꯕꯨ ꯁꯠ ꯂꯧꯈꯠꯂꯗꯨꯅ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯆꯧꯕ ꯑꯃꯗ ꯑꯃꯨꯛ ꯊꯥꯗꯕꯤꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯂꯩꯇꯥꯔꯒꯁꯨ ꯉꯥꯗ ꯇꯥꯏꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯦꯀ꯭ꯋꯥꯔꯤꯌꯝ ꯑꯁꯤ ꯃꯍꯥꯛꯅ ꯊꯨꯒꯥꯏꯔꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯊꯨꯒꯥꯏꯕꯁꯤ ꯍꯤꯞꯄꯤꯅ ꯊꯨꯒꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯍꯤꯞꯄꯤꯗ ꯂꯪꯉꯛꯏ ꯃꯗꯨꯒꯤꯗꯤ ꯍꯤꯞꯄꯤꯁꯨ ꯁꯥꯎꯗꯨꯅ ꯃꯍꯥꯛꯅ ꯌꯦꯔꯨꯝ ꯑꯗꯨ ꯑꯃꯨꯛ ꯂꯪꯉꯛꯏ ꯌꯦꯔꯨꯝ ꯑꯗꯨꯒꯤ ꯃꯅꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯏ ꯀꯥꯕ ꯍꯦꯟꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯔꯩꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯄꯪꯂꯪꯗ ꯂꯪꯂꯛꯈꯤ ꯂꯪꯅꯔꯛꯄ ꯃꯇꯝꯗ ꯊꯥꯡ ꯐꯥꯎꯕ ꯂꯪꯅꯔꯛꯄ ꯌꯥꯎꯈꯤ ꯊꯥꯡ ꯂꯪꯕꯗ ꯍꯦꯟꯗꯣꯛꯇꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛꯇꯗꯤ ꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯤꯞꯄꯤꯕꯨ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯤꯞꯄꯤꯗ ꯊꯤꯟꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯤꯞꯄꯤꯅ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯟ ꯑꯃ ꯄꯥꯏꯗꯨꯅ ꯊꯥꯡ ꯑꯗꯨꯕꯨ ꯉꯥꯛꯈꯤ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯝꯇ ꯐꯥꯊꯧ ꯍꯥꯏꯗꯨꯅ ꯍꯤꯞꯄꯤꯅ ꯑꯃꯨꯛꯇꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯇꯒꯤ ꯃꯈꯣꯡ ꯑꯗꯨ ꯒ꯭ꯂꯥꯁꯅ ꯁꯣꯛꯇꯨꯅ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯤꯕ ꯑꯀꯥꯏ ꯑꯇꯣꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯕꯨ ꯁꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯈꯣꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨ ꯊꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤꯕꯨ ꯊꯥꯡꯅ ꯊꯤꯜꯂꯒ ꯍꯥꯠꯄꯤꯔꯦ ꯍꯥꯏꯗꯨꯅ ꯍꯤꯞꯄꯤꯗꯤ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯏ ꯇꯥꯔꯛꯄ ꯎꯕ ꯃꯇꯝ ꯑꯗꯨꯗ ꯀꯩꯅꯣ ꯅꯪꯗꯤ ꯁꯣꯛꯄ ꯃꯥꯜꯂꯤꯅꯦ ꯑꯝꯇ ꯌꯦꯡꯒꯦꯁꯦ ꯍꯥꯏꯗꯨꯅ ꯒ꯭ꯂꯥꯁ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯑꯃꯨꯛꯇꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯁꯤꯔꯁꯨ ꯌꯥꯔꯦ ꯆꯪꯉꯁꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯗꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯅꯨꯡꯁꯤꯕ ꯁꯥꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯑꯩꯅ ꯅꯪꯕꯨ ꯑꯣꯠꯄꯅ ꯈꯥꯡꯉꯝꯗ꯭ꯔꯦ ꯍꯥꯏꯈꯤꯕꯗꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯕꯥꯔꯊꯗꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯥꯏꯈꯤꯕꯗꯨꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯗꯤ ꯑꯩꯗꯤ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯈꯪꯍꯧꯗꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯁꯨ ꯌꯨ ꯊꯛꯑꯒ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯑꯩꯗꯤ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯁꯤꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ
ꯃꯗꯨꯒꯤꯗꯤ ꯑꯃꯨꯛ ꯇꯥꯟꯅꯔꯦ ꯑꯩꯁꯦ ꯅꯪꯕꯨ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯁ꯭ꯅꯦꯍꯥꯒ ꯅꯈꯣꯏꯅꯤ ꯂꯤꯞꯁꯇꯤꯛ ꯃꯍꯥꯎ ꯇꯪꯅꯔꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯄꯥꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯉꯁꯤ ꯁ꯭ꯅꯦꯍꯥꯒ ꯈꯪꯅꯕ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯒ ꯈꯪꯅꯔꯕꯅꯤꯅ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯅꯪꯉꯣꯟꯗ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯒꯅꯤ ꯑꯗꯨꯕꯨ ꯁ꯭ꯅꯦꯍꯥ ꯂꯨꯍꯣꯡꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯉꯁꯤ ꯑꯩꯒꯤ ꯑꯣꯏꯕ ꯌꯥꯔꯦ ꯈꯟꯕꯗꯒꯤ ꯅꯪ ꯉꯁꯤ ꯑꯩꯒꯤ ꯑꯣꯏꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ ꯑꯗꯨꯒ ꯅꯨꯡꯁꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯅ ꯐꯣꯡꯗꯣꯔꯛꯄ ꯇꯥꯔꯒꯗꯤ ꯅꯨꯄꯥꯅ ꯅꯥꯎ ꯆꯥꯎꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯪꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯍꯟꯕꯁꯤꯅꯤ ꯑꯩꯅ ꯄꯥꯝꯈꯤꯕꯁꯤ ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯇ ꯈꯪꯅꯍꯟꯕ ꯄꯥꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯈꯃꯟ ꯆꯥꯎꯃꯟꯈꯤꯗꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯗꯨꯅ ꯑꯩꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯌꯥꯍꯟꯅꯤꯡꯈꯤꯕꯒꯤ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯅꯪꯒ ꯑꯩꯒ ꯊꯥ 4-5 ꯂꯤꯚꯤꯟꯗ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯀꯔꯤꯝꯇ ꯊꯣꯛꯈꯤꯗꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯅꯗꯤ ꯅꯪ ꯉꯁꯤ ꯅꯨꯄꯥ ꯊꯣꯛꯇꯕ꯭ꯔꯥ ꯐꯥꯎꯕ ꯍꯪꯂꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯩꯕꯨ ꯅꯨꯄꯥ ꯊꯣꯛꯇꯕ ꯀꯥꯟꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯗꯨ ꯀꯦꯃꯦꯔꯥꯒꯤ ꯐꯣꯀꯁ ꯑꯗꯨꯅ ꯁꯤꯂꯤꯡ ꯐꯦꯟ ꯂꯣꯝꯗ ꯊꯥꯡꯒꯠꯈꯤꯕ ꯃꯇꯥꯡ ꯑꯗꯨ ꯌꯥꯎꯔꯛꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯍꯤꯞꯄꯤꯅ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯔꯕꯤꯟꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯁꯥꯔ ꯅꯪꯅ ꯁꯤꯟꯕ ꯄ꯭ꯂꯥꯟ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯊꯨꯡꯅꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯔꯕꯤꯟꯅ ꯑꯩꯗꯤ ꯅꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯁꯤ ꯈꯪꯉꯤꯗ ꯃꯗꯨꯒꯤ ꯍꯤꯞꯄꯤꯅ ꯃꯍꯥꯛꯀꯤ ꯕꯣꯁ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯥꯔ ꯅꯪ ꯁꯤꯕꯨ ꯁꯤꯡꯂꯤꯕ꯭ꯔꯥ ꯄꯪꯂꯤꯕ꯭ꯔꯥ ꯅꯪꯁꯤ ꯅꯨꯄꯤ ꯊꯤꯕ ꯐꯪꯗꯅ ꯐꯅꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯂꯦ ꯑꯗꯨꯒ ꯅꯍꯥ ꯑꯣꯏꯕ ꯅꯨꯄꯤ ꯑꯉꯥꯡ ꯑꯣꯏꯕ ꯅꯨꯄꯤ ꯑꯃꯁꯨ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯅꯪꯅ ꯃꯥꯕꯨ ꯑꯩꯒꯤꯗꯃꯛꯇ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕꯤꯔꯤꯕꯅꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯗꯥꯏꯗꯒꯤ ꯐꯪꯗꯣꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯄꯨꯔꯇꯤ ꯍꯥꯏꯕꯗꯤ ꯍꯤꯞꯄꯤꯒ ꯑꯦꯡꯒꯦꯖ ꯇꯧꯅꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯗꯤ ꯃꯍꯥꯛꯀ ꯑꯃꯨꯛ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤꯁꯤ ꯂꯣꯏꯁꯤꯟꯈꯤ ꯑꯃꯁꯨꯡ ꯅꯨꯄꯤꯅꯅꯦ ꯅꯨꯄꯥ ꯑꯃ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯈꯝꯕꯜꯂꯨꯔꯕ ꯌꯥꯝꯅ ꯇꯥꯞ ꯄꯥꯏꯁꯟꯗꯨꯅ ꯊꯝꯂꯨꯔꯕ ꯑꯗꯨꯝ ꯆꯦꯟꯈꯤꯕꯒꯤ ꯋꯥꯅꯤ ꯈꯔꯁꯨ ꯊꯥꯗꯣꯛꯄꯤꯌꯨ ꯃꯇꯝ ꯑꯁꯤꯗ ꯃꯨꯚꯤꯁꯤ ꯂꯣꯏꯁꯤꯟꯈꯤ ꯑꯗꯨꯒ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤꯁꯤ ꯀꯝꯗꯧꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯇꯗ ꯊꯝꯕꯤꯔꯝꯃꯨ ꯊꯥꯒꯠꯆꯔꯤ